ꯂꯦꯡꯁꯟꯕꯤꯔꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯦꯌꯔꯂꯤꯞ ꯀꯧꯏ ꯐꯤꯂꯝ ꯑꯁꯤ 1990ꯗ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯥꯒꯠꯄ ꯐꯤꯂꯝꯅꯤ ꯐꯤꯂꯝ ꯑꯁꯤ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯔꯕꯥꯔꯋꯥꯂꯥ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯀꯔꯕꯥꯔꯋꯥꯂꯥ ꯑꯁꯤ ꯁꯦꯟꯗꯣꯡꯇꯕꯨ ꯈꯟꯕ ꯁꯦꯟꯗꯣꯡꯇꯕꯨ ꯄꯥꯝꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯕꯨ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯨ ꯐꯤꯂꯝ ꯑꯁꯤ ꯇꯥꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯗꯦꯁꯃꯟꯒꯤ ꯀꯣꯅꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯔꯟꯖꯤꯠ ꯑꯃꯗꯤ ꯗꯦꯁꯃꯟꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯕꯤꯖꯤꯅꯦꯁꯀꯤ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯔꯝꯃꯤ ꯕꯤꯖꯤꯅꯦꯁꯀꯤ ꯗꯤꯜ ꯑꯁꯤ ꯁꯥꯏꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯨꯋꯦꯠꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯀꯤ ꯗꯤꯜ ꯑꯁꯤꯅꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯈꯔꯗꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯁꯥꯎꯔꯒꯅꯤ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯁꯥꯎꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ ꯁꯦꯟꯗꯣꯡ ꯐꯪꯂꯒ ꯂꯣꯏꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯑꯉꯛꯄ ꯐꯥꯎꯈꯤ ꯔꯟꯖꯤꯠꯇ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯉꯛꯄ ꯃꯈꯜꯒꯤ ꯀꯔꯕꯥꯔꯋꯥꯂꯥꯅꯤ ꯔꯟꯖꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯍꯧꯔꯛꯄ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯇꯤ ꯃꯇꯝ ꯀꯨꯏꯅ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯃꯗꯤ ꯏꯟꯗꯤꯌా ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯈꯔꯗꯤ ꯋꯥꯠꯂꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯨꯋꯦꯠꯀꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯔꯟꯖꯤꯠꯅ ꯃꯆꯥꯅꯨꯄꯤ ꯁꯤꯃꯨꯕꯨ ꯉꯥꯏꯍꯥꯛ ꯄꯝꯗꯨꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯗꯣ ꯊꯦꯡꯉꯦ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃ꯭ꯔꯤꯇꯥꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡꯁꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯨꯝꯍꯜꯂꯝꯗ꯭ꯔꯤꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯥꯔꯇꯤ ꯆꯠꯄꯗꯣ ꯀꯩꯁꯨ ꯊꯦꯡꯉꯣꯏ ꯁꯤꯃꯨꯒꯤꯗꯤ ꯃꯍꯥꯛꯄꯨ ꯁꯦꯟꯅꯅꯕ ꯂꯩꯔꯤꯕ ꯅꯦꯅꯤ ꯑꯗꯨꯅ ꯁꯨꯝꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯑꯃ꯭ꯔꯤꯇꯥ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯔꯟꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯑꯁꯣꯛꯅ ꯍꯪꯂꯛꯏ ꯄ꯭ꯔꯦꯝꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯇꯤ ꯂꯥꯛꯄ ꯎꯗꯦꯅ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯕꯥꯇꯣꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯔꯟꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯅꯪꯅ ꯍꯟꯗꯛ ꯂꯧꯈꯤꯕ ꯕꯤꯖꯤꯅꯦꯁꯀꯤ ꯗꯤꯜ ꯑꯗꯣ ꯄ꯭ꯔꯦꯝꯅ ꯐꯪꯐꯝ ꯊꯣꯛꯄ ꯗꯤꯜꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯉꯣꯟꯗꯒꯤ ꯃꯨꯟꯕꯤꯔꯕꯅꯤꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯐ꯭ꯔꯦꯟꯗꯁꯤꯞꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯁꯤ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯕꯥꯇꯣꯟ ꯇꯧꯈꯤꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯛꯆꯗ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯥꯡꯖꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯦꯕꯔ ꯀꯦꯝꯞ ꯑꯃꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯣꯝ ꯄꯣꯈꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯋꯦꯠꯀꯤ ꯊꯥꯎ ꯁꯨꯡꯐꯝ ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯦꯡ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯦꯂꯤꯀꯣꯞꯇꯔ ꯃꯌꯥꯝ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯈꯤ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯝ ꯂꯧꯁꯤꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯁꯍꯔ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯕ ꯀꯤꯂꯣꯃꯤꯇꯔ 12 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯗꯦꯁꯃꯟꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯗꯦꯁꯃꯟꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯇꯝꯅ ꯆꯪꯈꯤ ꯏꯔꯥꯛ ꯑꯃꯗꯤ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯥꯟ ꯇꯧꯅꯗꯨꯅ ꯂꯥꯛꯂꯤ ꯂꯥꯟ ꯇꯧꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯄꯩꯁꯥꯅꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤꯅ ꯂꯥꯟ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯅꯤ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯔꯥꯛꯇꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯂꯥꯛ 13 ꯂꯣꯟ ꯑꯣꯏꯅ ꯄꯨꯈꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯛꯅ ꯍꯥꯏꯔꯤ ꯀꯨꯋꯦꯠ ꯅꯈꯣꯏꯗ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯁꯤꯡꯉꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯣꯡꯃꯗ ꯄꯨꯊꯣꯛꯂꯤꯕ ꯊꯥꯎꯒꯤ ꯆꯥꯡ ꯑꯁꯦ ꯈꯔ ꯍꯟꯊꯧ ꯑꯗꯨꯕꯨ ꯀꯨꯋꯦꯠꯅꯗꯤ ꯏꯔꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯌꯥꯔꯝꯗꯦ ꯏꯔꯥꯛꯅ ꯊꯥꯎ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯧ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯊꯥꯎ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯇꯥꯔꯕꯗꯤ ꯊꯥꯎꯒꯤ ꯁꯄ꯭ꯂꯥꯏ ꯌꯥꯝꯅ ꯂꯩꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯥꯎꯒꯤ ꯃꯃꯜ ꯑꯁꯦ ꯍꯟꯊꯔꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯨꯋꯦꯠꯅ ꯊꯥꯎ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯦ ꯍꯟꯊꯕ ꯇꯥꯔꯕꯗꯤ ꯊꯥꯎꯒꯤ ꯁꯄ꯭ꯂꯥꯏ ꯈꯔ ꯅꯦꯝꯊꯔꯒꯅꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯔꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯣꯜꯂꯤꯕ ꯃꯈꯣꯏꯒꯤ ꯊꯥꯎꯒꯤ ꯃꯃꯜ ꯑꯗꯣ ꯃꯈꯣꯏꯅ ꯌꯣꯟꯅꯤꯡꯕ ꯃꯃꯜꯗ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯕ ꯌꯥꯔꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯀꯨꯋꯦꯠꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯏꯔꯥꯛꯅ ꯀꯨꯋꯦꯠꯇ ꯊꯥꯎ ꯍꯨꯔꯥꯟꯗꯨꯅ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯂꯥꯟ ꯇꯧꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯊꯥꯎ ꯁꯨꯡꯐꯝꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯁꯣꯝꯗ ꯔꯟꯖꯤꯠꯇꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯁꯨ ꯏꯔꯥꯛꯅ ꯀꯨꯋꯦꯠꯇ ꯂꯥꯟ ꯇꯥꯔꯛꯄꯒꯤ ꯄꯥꯎ ꯑꯁꯦ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯥꯟ ꯇꯧꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯇꯧꯒꯗꯕ ꯂꯥꯟ ꯅꯠꯇꯦ ꯁ꯭ꯀꯨꯜ ꯈꯔ ꯊꯣꯡ ꯂꯣꯟꯕ ꯑꯗꯨꯒ ꯕꯖꯥꯔ ꯈꯔ ꯊꯣꯡ ꯂꯣꯟꯕ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯀꯥꯎꯈ꯭ꯔꯗꯧꯕ ꯂꯥꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃ꯭ꯔꯤꯇꯥ ꯅꯪ ꯏꯆꯥꯅꯨꯄꯤ ꯁꯤꯃꯨ ꯄꯨꯔꯒ ꯏꯪꯂꯦꯟꯗ ꯍꯞꯇꯥ ꯑꯃꯅꯤ ꯀꯣꯏꯊꯣꯛꯂꯨꯔꯣ ꯏꯔꯥꯡꯁꯤ ꯈꯔ ꯅꯦꯝꯊꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ ꯑꯩꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯄꯥꯎ ꯈꯔ ꯂꯧꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯍꯥꯏꯔꯝꯃꯤ ꯔꯟꯖꯤꯠꯅꯗꯤ ꯏꯔꯥꯡ ꯑꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ
इचम चंबा इरांगनी हाइना खल्ली अदुबु असोमददी इराकी लानमीसिंग अदुदी कुवेत हाइरिबा शहर अदुगी कैपिटल सिटी यौसिलक्ले मखोइना लाकपा मतमदा लंबीदा लेरंबा बिल्डिंग मानचांग प्रॉपर्टी खुदिमक थुगाइरमलगा मई थादोकलमलगा लाकली इराकी लानमीसिंग अदुना सदाम हुसैनना याइफरे हाइदुना लमजाव सोरोकता नोंमै कापतुना मखोल हौना लाउदुना लाखी अहिंग अमा चुपना इराकी लानमीसिंगना कुवेत हाइरिबा शहर अदुदा अकाय अतोय तोहनबा अमदी बॉम टॉप सिजनदुना थुगा यांखाय तोरकपना मरम ओइदुना शहर अदु नोंगालाकपा मतमददी मैखुना पिक थलमी शहर अदुदा लैरिबा बिल्डिंग खुदिंगमक फिबम चाना अमता लेरमद्रे मतेक टेकपा अकायबा ngata ngairami मथंगी सिंदा रंजितसु इरांग कंसिलकपा अमदी लानमीसिंगना मखोयगी मनाक योक्सिलकपा अदुगी पाउ तारमी मरम अदुना रंजितना महाकना खंगनाबा कुवेत की निंगथौ मचासिंग अमदी कुवेत की लानमीगी अचौ सांगसिंगदा फोन तोरमी अदुबु फोन दी कनामतना पाइरखिदे रंजित मसा मतोमदा हाइजै कानाबा लौरमदाइददी मखोय लोइनमक आइगी इनाक्ता लाखी अदुबु अइना दरकार तारबा मतमददी आइगी फोन असी कनामतना पाइरखिद्रे असुमना मचिंदा सोलदुना रंजित अंगावबदौना मागी कादुदा फोन पाइदुना कोइचत चटलमी ngahak लेरगा अमृता थोलकलगा रंजित हंगलई रंजित नंगी नमानबसिंग अदुदा फोन तौरबरा मखोयनदी करी पाउ हाइबगे रंजित ने याम साउन हाइरई सरकार असिगी मियोय अमता लेत्रे लानमी फावबा काइदुना चेनाख्रबनी कुवेत हाइरिबा लेबाक असे मपु पांदबा लेबाक चप मानरबनी अमृता हाइरई करम मखलगी लुचिंगबनो मखोयबो इरांग थोकपगी पाउ हेक ताबगा मखोय मथ्वाय हिंगनबा चेनाखिबसिबो प्रजा की केमता खंद्रिबसिबो करम मखलगी मीसिंगनो असुमना ngangnariङै तंजा असिदा रंजित की ड्राइवर नायर हाइरिबा नुपादु लाखी महाक लाकपा उबा मतमदा रंजित नहंगी नायर कमदौ हवी फिबमदी नायर नायरई लंबी खुदिमक आर्मी न वाई चाइदुना लेहौरे ऐसु मेन रोडता लाकपा यादबदगी युमलक फाउदुना लाकलिबनी अदुगी सु मथक्ता सार इराकी लानमीसिंग अदुना कुवेत की मचा खुदिमक युमदगी कौथोक्तुना अमममता खंदोक्तुना हाटपा हौरक्लबनी अमृतान हाइरई असुक यामना साथीरबा तंबा ngamdraba matam asida karigidamaktano रंजित नंगना इरांग मरकसिदा नायरबु कौरिबा रंजित ने यामना साउन हाइरई अमृता नंगसु नंगिना थौ फजना तौ आइने तौरिबा थबक असिदा यलकनो नायर गाड़ी लौथोक्तुना रेडी लेरमो अखबानी थबक चननबा तौरसि मसी मतुंगदा रंजित ना महाकी नुपीदा हाइरई aina chakadoribase embassy da leiriba miyoising aduda hainaraga kuwait thadokhtuna atopa lebakta chananaba sem sarugadoribani asomdana iraki lanmising aduna yum changduna apama nupi khanduna puthorakhi magi thokpa punakhi ranjitsu lambi duda torumliba thabaksing adu ubada mahaksu angakpana pik thanki mathangi sinda checkpoint amada इराकी लानमीसिंग अदुना रंजित अमदी महाकी गाड़ी अदुबु खामलखी मसीगी मतुंगदा रंजितना अखोइदी इंडिया मचानी कुवेत मचा नते हाइदुना थोरखी इराकी लानमीसिंग अदुना रंजित पु गाड़ीदा नमसिनदुना थमलमी मतवसी उबदा महाकी ड्राइवर नायरना थोलक्तुना अराबिक मरोंदा हाइजै अखोइगी सार सिदी तसेंगबा इंडिया मचानी महाकी कुवेत मचा नते रंजितना नायर दा हाय नायर अराबिक मरोन ngangganu हिंदी मरोंदा दुंगांगु नत्रगना इंग्लिश ता ओइना वा हायो अदुबु नाकंदा लेप्तुना लेरंबा लानमी अमना नायरना अराबिक मरोंदा वा nganglibadu तारमी मसीगी मतुंगदा लानमी अदुना नायरबु कुवेत मचानी हाइना चिंगनादुना नोंमैना कापथतुना हाटखी मतम अमदा संगा लेबा अचौ सांगसिंगा पुन्ना नुंगाइना लेमिनरंबा रंजित ngasiदी इराकी लानमीसिंगी मफमदा महाकती कैसु लेरमद्रे महाकी ड्राइवर फावबा महाकना कनबा ngamkhide रंजित यामना तोलबा मी अमगुमना महाकी ड्राइवर की असी भक्सांग अदुदा कपतुना येंगलमी तंजा असिदा रंजित न लेरिबा मफम अदुदा वीआईपी अमा लाखी वीआईपी अदुना चेक पॉइंट अदुदा लेरिबा नुपा अमा कौशिनखी मसी मतुंगदा रंजित पु महाकी गाड़ीदा अमुक फमहनखी रंजित का लोइनना महाकी गाड़ी अदुदा इराकी लानमी मयाम अमसु गाड़ी अदुदा तोंसिलखी मसीगी मतुंगदा लानमीसिंग अदुना रंजित की लुखमदा खुपांगना थादुना रंजित की मसादी यावजरिबा पैसा अमदी ममल अतांगबा पोचेसिंग अदु लोइना मुनबिरमी दुगा मुहाइर ए गाड़ी थौबा हौरो अकंदा लेरिबा लानमी खरना नायरगे असि भक्सांग अदु मखोंग पाइदुना सोरो चिंथोखी मथंगी सिंदा रंजित देशमनगी कोनुंगदा लानमीसिंग अदुना फादुना पुरखी महांगना कोनुंग मनुंगदा चंगलकपा मतमदा कोनुंग अदुबु ngangliba गार्ड सिंगी असि भक्सांग अदुसु सोरो चिंगदुना पुथोखिबदु महांगना उरमी मथंगी सिंदा इराकी लानमीसिंग अदुगी लुचिंगबा ओइरिबा मेजर खलाब हारिबा मेजर अदुना रंजित उबा मतमदा हाइरई रंजित नंग ngasiदी नदाव यामना यारबनी करिगुंबा आइना ngasi नंगबु फादुना लेरमलिबा चेक पॉइंट अदुदा लाकलमदबा तारबदी नंगी अरोइबा नुमित हाइबदो ngasiना सोइदना ओइरमगनी अदुबु आई थेंगनबदगी नंगी ख्वाइदगी लाइबक फबा नुमित हाइबदो ngasiना ओइरे रंजिती पुंगाव ngawrami अमुक्ता फावबा उनखिद्रेबा मेजर असिना मागी ममिंग कमदौना खंगलमलिबनो खनबदा रंजित की इंगाव ngawba मतवसी उबदा मेजर अदुना हाइरई रंजित नंग ए मसक खंगद्रबरा रंजित नंग अमदी नंगी नुपी नखोय फैमिली पुलप सही अमगी ममांगदा बागदाद हाइरिबा मफम अदुदा लाखी
matam aduda nang Baghdadta numit nini leikhi nangna Baghdadta leiringai matam aduda nangi security guard oikiba nupa ado aini adubu numit nini chupna nangi natung inaduna nangi damakta senakhiba aibu nangna hojik phaba masak khanglamdri Ranjitna Major adu saukhiba tare haiduna asumna hairei ai nangbu ningsinglakle Major aduna su Ranjitna hairiba wado toksinabani haina khanglami Major aduna asumna hairei paisa paiba miyoisingna maru eba mi khatang masak khangi haujikti ai Kuwait hairiba mafam asida aingondagi hena chawba aingondagi hena maru eba mi amta leitrabani maram aduna nangna su aibu masak khangpham thoi Ranjitna hairei aibu kanbirakpagi damakta nangbu thagachari Major Khalapna hairei Ranjit nangna aingonda thagatlibado aingonda mapung phana thagatpa phongdoknaba aina tanja soidana pirakhigani nangi namanaba Iraqi Army General oirambado mahakti aina mafam chaba amada pothahankhravani haiduna Crane amada hatoklaga yanduna thamliba Major adugi asibak chang adu Ranjitta uhalakhi Major Khalana mu hairei Ranjit haujikti mafam ase Iraq hairiba leba aduda dillagadabani maram aduna Kuwait hairiba leba ase Iraq ono onthokpa matamda paisa paiba mayamna sakhangnaraba nangumba migi darkar yamna tai Khalapna asumna hairaduna Ranjitta Iraqi Army gi symbol yawba sticker ama pirakhi aduga hairei aina piriba sticker ase nangi gari aduda thelu madu oirabadi Iraqi lami amtana nangna chathoksin tawba matamda nangonda athengba amta pirakloi nahakpu aigi khwaidagi chanaba mi amani haiduna makoina yamna ijat sanman tawbirakani aduga karigumba aina piriba sticker ase thetana nangna chathoksin tawba tarabadi mathanga mukti aina nangbu kanba ngamdabasu yai masigi matungda Khalapna amuk yamna marau leina hairei Ranjit haujikti ibani marup haibado oirabani ainasu nangi nafamda aina ngamjaba mateng khara pangli nangnasu nangi angamba mateng khara engonda pangadabani mathangi sinda Ranjit Kuwaitta leiriba Indian Embassy gi office adu yoksilakhi mafam aduda hanadagi mi mayam ama tinduna leirami adubu Ranjiti masak nairaba mini mahakpu hek ubamaktada mafam aduda leiriba officer singna mahakpu hana koksilli embassy manungda leiriba officer aduda Ranjitna hairei karino torisibo lebaksibo loiba tare aigi driver ado angang macha amana hatokre lebak asida lakliba Iraqi lami sing asidi angang macha ngaktani sahi 35-36 tangariba angang ngaktani angang sing asibu luchingduna purakliba army aduna aibu desman gi konungda phaduna pure aduga aingonda damka tawraklibani Ranjit nawa hairiba officer asigi maming officer Bridge kawi officer Bridge aduna hairei Ranjit nasado ngata pathakho amta phajana phamko aduga wari phajana sanasi haiduna Ranjit pu phajana phamalami Ranjit ngahak wakhal phatharaba matungda asomna hanglai airport ti hojik karamba phibamda leiri Bridge na hairei airport su Iraqi lami singna loksin khre mi kanamtana leba asi thadoktuna chatpa ngambagi pangal thawna leitre Iraqi lami sing adugi ayaba yawdrabadi masigi su mathakta Kuwait ki sarkar da leiriba amnaiba sing adudi mafam se thadoktuna chatkrabani India sarkar su madu mangai hojik komhai yengduna leiribani mafam asida leiriba miyoi sing ase kamdongna karamba phibamda leiri haibase kanamtana phajana khandrebani Ranjina mu hairei ai mafam asidagi ai imung manunga loinena chattaba yadabani aikhoi imung manunga loinena chatkinaba lambi amtangdi sinbiyu officer Bridge na hairei Kuwait hairiba mafam asida India macha lak ama makhai khara hena lei makhoi sing adusu chacharage haiduna office mamang asida thomjalakliba mayamse uredana mayamse kamdongna thagadoribano India sarkar gi ayaba yawdana maram aduna Ranjit nangna yamna pakhatpa tarabadi nangi imung manunggi miyoi sing ado mafam asida puraklo irang se khara nemdadriba phawba mafam asida army na ngak senduna leirasi Ranjit irang marak asida magi imung manungda lehoriba nupi macha sing ado karamba phibamda leiramgani khalubada mahakti pakhatpana loikre asomdana Ranjit ki nupi Amritana makhoi gi thongnaw adudagi tumina lotuna mapanda kari thoklebage haiduna yenglami makhoi gi yumgi thangnabada leiriba Kuwait ki imung sing aduda Iraqi lanmi singna changduna imung aduda leiramba nupa sing puthokduna hatpa horakhi oiriba phibam ase ubada Amritadi kibena kham thengkhre asomdana Ranjitna embassy dagi mayumda hanjin phone toraki adubu phone ni kanamta pairamde maikai amaromdana Ranjit ki imung aduda Iraqi naha oiriba angam marai khangdriba makhota khulai ningthijana pairaba angang macha sing adu changlakhi khulai paiba angang sing aduna changlakpa matamda Ranjitna tawrakliba phone adugi ring su kanna laklami masigi matungda angang sing aduna phone adu thugairami aduga imung aduda leiriba mamal yamlaba pochai sing adu mana apamba loina launarami masida natana imung aduda leiriba pochai sing asu aubu makhai loina thugairami asomdana Ranjit phone pairaktrabada yamna pakhatna mayumda halakhi adubu mahakna mayumda halakpa matamda lambida naha oiriba Iraqi lanmi sing aduna Kuwait macha singbu yamna tamthina ot nairiba sing adusu urami naha oiriba lanmi sing aduna mapagumlaba ahal sing aduda makhongna kaw duna purami
ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯨꯋꯦꯠꯀꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯨꯋꯦꯠꯀꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨꯅ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯐꯤꯚꯝ ꯑꯁꯤ ꯎꯔꯨꯕꯗ ꯔꯟꯖꯤꯠ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯈꯜꯂꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯔꯟꯖꯤꯠ ꯀꯞꯂꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯊꯧꯔꯛꯈꯤ ꯔꯟꯖꯤꯠꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯦꯛ ꯄꯣꯁ ꯑꯃꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯄꯨ ꯆꯦꯛ ꯇꯧꯅꯅꯕ ꯒꯥꯔꯤ ꯈꯥꯝꯂꯛꯈꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯦꯖꯔ ꯈꯂꯥꯞꯅ ꯄꯤꯔꯛꯄ ꯁ꯭ꯇꯤꯀꯔ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯄꯨ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯀꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯃꯗꯤ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯔꯟꯖꯤꯠ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯔꯟꯖꯤꯠ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯐꯪꯂꯝꯗꯦ ꯃꯍꯥꯛꯅ ꯆꯪꯂꯨꯕ ꯀꯥ ꯈꯨꯗꯤꯡꯃꯛꯇ ꯄꯣꯠꯆꯩꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯝꯃꯤ ꯔꯟꯖꯤꯠ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯂꯥꯟ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯌꯧꯅꯅꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯔꯟꯖꯤꯠꯅ ꯑꯣꯐꯤꯁ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯃꯥꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃ꯭ꯔꯤꯇꯥꯅ ꯔꯟꯖꯤꯠ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃ꯭ꯔꯤꯇꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯤꯃꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯏꯃꯥ ꯏꯆꯥꯗꯤ ꯌꯥꯝꯅ ꯀꯤꯅ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯑꯃ꯭ꯔꯤꯇꯥ ꯀꯥ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯂꯟꯗꯟꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯁꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯟꯗꯟꯗ ꯏꯆꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯔꯟꯖꯤꯠꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯥꯌꯔꯗꯣ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯔꯟꯖꯤꯠꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯥꯌꯔꯕꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯄꯤꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯝꯅꯥꯏꯔꯕ ꯀꯨꯋꯦꯠꯀꯤ ꯖꯦꯅꯔꯦꯜ ꯑꯗꯨꯕꯨꯁꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯌꯥꯟꯗꯨꯅ ꯊꯝꯍꯧꯔꯤ ꯃꯇꯝ ꯑꯃꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯑꯐꯥꯎꯕ ꯃꯃꯤꯡ ꯂꯩꯔꯕ ꯀꯔꯕꯥꯔꯋꯥꯂꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯨꯕ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯩꯅ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯥꯌꯔꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯅꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯕ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯅꯥꯌꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯥꯌꯔꯒꯤ ꯅꯨꯄꯤ ꯑꯗꯣ ꯊꯣꯛꯂꯛꯏ ꯔꯟꯖꯤꯠ ꯋꯥ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯅ ꯅꯥꯌꯔꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯅꯥꯌꯔꯒꯤ ꯅꯨꯄꯤꯁꯨ ꯔꯟꯖꯤꯠꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯅꯥꯌꯔꯒꯤ ꯅꯨꯄꯤꯗꯣ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯅꯥꯌꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯥꯌꯔꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯄꯨꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯃꯦꯖꯔ ꯈꯂꯥꯞꯀꯤ ꯂꯩꯐꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯅꯅꯕ ꯃꯦꯖꯔꯗꯒꯤ ꯑꯌꯥꯕ ꯂꯧꯔꯝꯃꯤ ꯃꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯄꯥꯝꯕ ꯄꯩꯁꯥ ꯍꯥꯏꯔꯣ ꯑꯩ ꯄꯤꯅꯅꯕ ꯁꯦꯝ ꯁꯥꯔꯕꯅꯤ ꯃꯦꯖꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯛ 15 ꯄꯤꯌꯨ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯨꯄꯥ ꯂꯥꯛ 75 ꯄꯤꯌꯨ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ 3 ꯅꯠꯇꯦ ꯑꯩꯈꯣꯏ 5ꯅꯤ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯒ ꯌꯥꯎꯔꯒ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯦꯖꯔ ꯈꯂꯥꯞꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯍꯧ ꯑꯗꯨꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯃꯌꯥꯝꯒꯤ ꯈꯟꯗꯨꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯀꯩꯁꯨ ꯉꯝꯂꯣꯏ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯈꯣꯏ 5 ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯔꯟꯖꯤꯠ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯦꯁꯤꯌꯔ ꯑꯗꯨꯗ ꯍꯪꯉꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯀꯌꯥ ꯂꯩꯔꯤꯕꯒꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯑꯍꯜ ꯑꯣꯏꯔꯕ ꯁ꯭ꯇꯥꯐ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ ꯁꯥꯔ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯁꯥꯔ ꯎꯔꯨꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯕꯅꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯃꯨꯛ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯔꯟꯖꯤꯠ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯔꯟꯖꯤꯠ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯔꯟꯖꯤꯠꯅ ꯎꯔꯝꯃꯤ ꯔꯟꯖꯤꯠ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯃꯗꯤ ꯑꯁꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯔꯟꯖꯤꯠ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯣꯁꯦꯐ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯖꯣꯁꯦꯐ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯈꯠꯂꯣ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯃꯤꯡ ꯂꯧꯈꯠꯂꯣ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯕ ꯆꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨ ꯆꯟꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯀꯤ ꯅꯨꯄꯤ ꯑꯃ꯭ꯔꯤꯇꯥꯅ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯅꯪꯅ ꯁꯤꯜꯂꯨꯒꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅ ꯀꯝꯗꯧꯔꯕ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯀꯝꯗꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ
ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯋꯥ ꯑꯅꯥꯗ ꯑꯩꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤ? ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯔꯟꯖꯤꯠ, ꯅꯪ ꯂꯥꯏ ꯅꯠꯇꯦ꯫ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯂꯥꯏꯁꯨ ꯅꯠꯇꯕ ꯅꯪꯅ ꯉꯩꯁꯨ ꯉꯝꯃꯣꯏ꯫ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯈꯪꯉꯤ ꯉꯝꯃꯣꯏ ꯍꯥꯏꯕ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯉꯥ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯔꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯂꯝꯕ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯑꯗꯨ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯤꯛꯂꯕ ꯑꯣꯐꯤꯁꯀꯤ ꯀꯥ ꯑꯗꯨꯗ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯆꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯔꯟꯖꯤꯠꯇꯤ ꯑꯁꯣꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯀꯝꯗꯧꯅ ꯁꯤꯟꯒꯗꯒꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯔꯟꯖꯤꯠꯇꯤ ꯏꯉꯥꯎ ꯉꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯣꯔꯖ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ, ꯔꯟꯖꯤꯠ, ꯅꯪꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦ, ꯃꯅꯝꯁꯨ ꯆꯦꯜꯂꯦ, ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯁꯦꯡꯗꯣꯛꯅꯕ ꯁꯤꯜꯂꯨ꯫ ꯅꯪꯅ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯀꯣꯛꯅꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯔꯥ? ꯖꯣꯔꯖꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯣꯏꯂꯦꯠ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯎ꯫ ꯑꯩꯗꯤ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯑꯐꯥꯎ ꯁꯥꯅ ꯀꯥ ꯑꯃꯗ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯣꯁꯦꯐ ꯑꯗꯨꯗ ꯍꯪꯂꯛꯏ, ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯣ? ꯖꯣꯁꯦꯐꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯤ 100 ꯍꯦꯟꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯃꯆꯥ 1,000 ꯍꯦꯟꯅꯁꯨ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯖꯣꯁꯦꯐꯅ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗꯕ ꯃꯈꯩ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯈꯔ ꯄꯨꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯕꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯒꯅꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤda ꯂꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯥꯔ, ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯊꯥꯔꯒ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯂꯩꯕꯅꯤ꯫ ꯃꯤꯑꯣꯏ 100 ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯑꯣꯏ 1,300 ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯑꯁꯤꯗ ꯇꯤꯜꯂꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯀꯝꯗꯧꯅ ꯁꯤꯟꯒꯗꯧꯔꯤ? ꯁꯥꯔꯅ ꯌꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯅꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯜꯍꯟꯈꯤꯅꯕ ꯇꯧꯁꯤꯔꯥ? ꯔꯟꯖꯤꯠꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯨꯔꯤꯌꯟꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯗꯨꯗ ꯀꯨꯔꯤꯌꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯇꯩ ꯈꯔꯁꯨ ꯔꯟꯖꯤꯠꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯔꯟꯖꯤꯠ, ꯌꯨ ꯒꯤꯂꯥꯁ ꯑꯃ ꯊꯛꯈꯣ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯣ꯫ ꯑꯩꯈꯣꯏꯅ ꯄꯣꯊꯥꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯂꯥꯟ ꯑꯁꯤꯗꯤ ꯂꯣꯏꯔꯝꯃꯒꯗꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯔꯥꯛꯅ ꯀꯨꯋꯦꯠꯀꯤ ꯃꯊꯛꯇ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯌꯦꯡꯉꯤꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯂꯩꯕꯥꯛ ꯑꯃꯦꯔꯤꯀꯥꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯃꯈꯣꯏꯅꯁꯨ ꯂꯥꯟ ꯑꯁꯤ ꯂꯦꯞꯅꯅꯕ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯈꯤꯕꯗ ꯃꯇꯝ ꯈꯪꯍꯧꯔꯣꯏ꯫ ꯅꯣꯡꯃ ꯅꯤꯅꯤ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯄꯥꯔꯇꯤ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯃꯁꯤ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯟꯁꯦ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯑꯄꯥꯝꯕ ꯆꯥ ꯊꯛꯇꯨꯅ ꯂꯥꯟ ꯂꯣꯏꯔꯛꯄ ꯉꯥꯏꯕ ꯌꯥꯏ꯫ ꯂꯥꯟ ꯑꯁꯤꯅ ꯋꯥꯔꯤꯕꯗꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯛꯇꯅꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯨꯔꯤꯌꯟꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞꯁꯤꯡ, ꯅꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯅꯕ ꯑꯩꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯅꯈꯣꯏ ꯃꯁꯦꯟ ꯌꯦꯟꯅꯗꯨꯅ ꯄꯨꯈ꯭ꯔꯣ꯫ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯌꯦꯟꯊꯣꯛꯅꯒꯗꯧꯔꯤꯕꯅꯣ? ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯌꯦꯟꯊꯣꯛꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯨꯈꯤꯒꯗꯕꯒꯤ ꯁꯔꯨꯛꯇ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯊꯝꯂꯒ ꯆꯥꯅꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯁꯨ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯊꯝꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯃꯦꯅꯦꯖ ꯇꯧꯃꯤꯟꯅꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ? ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯁꯦꯟ ꯄꯨꯟꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯔꯟꯖꯤꯠꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯔꯟꯖꯤꯠ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯌꯥꯝꯒ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯗꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯨꯋꯦꯠ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯕꯗꯥꯏꯅꯦ꯫ ꯏꯟꯗꯤꯌꯥ ꯃꯆꯥ ꯌꯥꯝ ꯊꯨꯅ ꯑꯣꯜꯂꯝꯃꯤꯗ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯔꯟꯖꯤꯠ, ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯊꯥ ꯁꯥꯕꯇ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕ ꯄ꯭ꯂꯦꯟ ꯑꯃ ꯊꯧꯔꯥꯡ ꯇꯧꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯟꯖꯤꯠꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯣꯛ ꯁꯥꯁꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯁꯤꯟꯕꯤꯔꯝꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯑꯁꯦ ꯂꯩꯕ ꯀꯣꯟꯅꯒꯗꯕ ꯑꯆꯧꯕ ꯍꯣꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯕꯤꯜꯗꯤꯡ ꯑꯃꯅꯤ꯫ ꯔꯟꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯑꯁꯣꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥ 1.5 ꯍꯦꯟꯕꯁꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯝꯇ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯋꯥꯍꯩ ꯑꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ,
ꯑꯁꯣꯛ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯛ ꯈꯪꯅꯕ ꯅꯠꯇꯅ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯁꯤꯒꯤ ꯍꯦꯛ ꯃꯄꯥꯟ ꯂꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥꯝꯇꯅ ꯁꯛ ꯈꯪꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯁꯛ ꯇꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯀꯨꯋꯦꯠ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯇꯝꯕ ꯉꯝꯗꯦ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯄꯨꯟꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯗꯦꯁꯃꯟꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯦꯖꯔ ꯈꯂꯥꯞꯀ ꯎꯅꯕ ꯔꯟꯖꯤꯠ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯨ ꯑꯇꯥꯡꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯀꯨꯋꯦꯠꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯣꯏꯕ ꯌꯥꯒꯗꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯁꯥꯅꯅꯕ ꯃꯤꯑꯣꯏ ꯂꯥꯈ 1.5 ꯍꯦꯟꯅ ꯆꯟꯒꯗꯕ ꯖꯒꯥ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯦꯖꯔ ꯈꯂꯥꯞꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯕ ꯍꯧꯔꯨꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯕꯒꯦ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯅꯠꯇꯦ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯁꯦꯝꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯅꯤ ꯃꯦꯖꯔ ꯈꯂꯥꯞꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅꯁꯨ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯕꯨꯗꯤ ꯂꯨꯅ ꯇꯧꯕꯅꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯏꯔꯥꯛ ꯑꯐꯕ ꯃꯔꯤ ꯂꯩꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯊꯤꯡꯕ ꯂꯩꯇꯦ ꯅꯈꯣꯏꯅ ꯁꯥꯅꯤꯡꯕ ꯃꯐꯝ ꯑꯃ ꯈꯜꯂꯒ ꯔꯤꯂꯤꯐ ꯀꯦꯝ ꯁꯥꯔꯣ ꯑꯗꯨꯒꯅꯦ ꯔꯟꯖꯤꯠ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯍꯟꯒꯅꯨ ꯃꯈꯣꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯍꯩꯅꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯅꯌꯨꯝꯗ ꯐꯖꯅ ꯂꯩꯍꯜꯂꯨ ꯌꯨꯝꯗ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯀꯥꯏ ꯑꯃꯗꯤ ꯑꯣꯠ ꯅꯩꯕ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯖꯔ ꯈꯂꯥꯞꯅ ꯔꯟꯖꯤꯠꯅ ꯄꯨꯔꯛꯂꯤꯕ ꯌꯨ ꯑꯇꯥꯡꯕ ꯑꯗꯨ ꯄꯨꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯀꯤ ꯑꯣꯐꯤꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯕꯁꯇ ꯇꯣꯡꯈꯠꯅꯔꯝꯃꯤ ꯃꯥꯒꯤ ꯂꯩꯖꯕ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯔꯟꯖꯤꯠꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯕ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯑꯃꯗ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯔꯟꯖꯤꯠ ꯀꯨꯔꯤꯌꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯁꯣꯛ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯗꯣꯛꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯟꯖꯤꯠꯀꯤ ꯅꯨꯄꯤꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯇꯔꯨ ꯇꯅꯥꯟꯕ ꯃꯐꯝꯗ ꯂꯩꯔꯛꯄꯅꯤꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯃꯍꯥꯛꯇꯤ ꯀꯌꯥ ꯍꯩꯅꯔꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯗꯨꯛ ꯌꯥꯝꯂꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯃꯇꯪꯗ ꯂꯩꯅꯅꯕ ꯍꯣꯠꯅꯕꯗ ꯂꯩꯐꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯊꯤꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯦꯅꯦꯖ ꯇꯧꯗꯨꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯇꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯝ ꯃꯔꯛꯇ ꯁꯣꯅꯣ ꯆꯨꯕ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯌꯦꯡꯕ ꯖꯣꯔꯖ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯥ ꯐꯖꯕ ꯑꯃꯗ ꯂꯩꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯝꯂꯕ ꯗ꯭ꯔꯥꯏꯚꯔ ꯅꯥꯌꯔꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯀꯥ ꯑꯗꯨ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯖꯣꯔꯖꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤꯅꯤ ꯖꯣꯔꯖꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯌꯥꯅꯤꯡꯂꯝꯗꯦ ꯃꯄꯨꯔꯣꯏꯕꯅ ꯅꯝꯗꯨꯅ ꯂꯧꯒꯦ ꯈꯜꯂꯤꯕ ꯐꯖꯔꯕ ꯀꯥ ꯑꯗꯨꯕꯨ ꯅꯥꯌꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅ ꯂꯩꯖꯅꯕ ꯄꯤꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯠꯈꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯦꯝ ꯑꯗꯨꯗ ꯂꯩꯅꯅꯕ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯏꯆꯥꯅꯨꯄꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯕ ꯉꯝꯃꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞꯀꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯤꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯔꯟꯖꯤꯠꯇ ꯎꯠꯂꯛꯏ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯃ꯭ꯔꯤꯇꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯁꯥꯐꯒꯗꯧꯔꯤꯕꯅꯤ ꯇꯣꯉꯥꯟꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥ ꯑꯅꯥ ꯇꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯂꯩ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯆꯥ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯠꯂꯝꯃꯒꯦ ꯅꯪꯅ ꯍꯥꯏꯕꯗꯥꯏꯅꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗꯒꯤ ꯂꯧꯕ ꯂꯥꯛꯎ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯂꯩꯔꯝꯂꯒꯦ ꯃꯦꯖꯔ ꯑꯗꯨꯅꯁꯨ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯌꯨ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯝꯇ ꯄꯣꯛꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯨ ꯑꯩ ꯅꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯁꯦ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯜꯂꯨꯈꯤꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯔꯤꯂꯤꯐ ꯀꯦꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯥꯄꯣꯠ ꯌꯦꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯃꯆꯥꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯆꯥꯄꯣꯠ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯕ꯭ꯔꯥꯍꯤꯝꯗꯒꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯑꯁꯦ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯔꯦꯟ ꯆꯥꯃꯤꯟꯅꯍꯧꯔꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯑꯁꯣꯛ ꯑꯃꯗꯤ ꯀꯨꯔꯤꯌꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯔꯤꯂꯤꯐ ꯀꯦꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯥꯟ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯦ ꯏꯟꯗꯤꯌꯥꯅ ꯏꯟꯗꯤꯌా ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯀꯩꯝꯇ ꯇꯧꯕꯤꯗꯦ ꯔꯟꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ ꯑꯁꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯅ
ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯝꯃꯕ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯔꯣꯞꯀꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟꯅ ꯑꯦꯝꯕꯦꯁꯤꯗꯒꯤ ꯃꯤ ꯊꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯔꯝꯂꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇꯅ ꯂꯧꯕ ꯂꯥꯛꯄꯤꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯩꯕ ꯇꯥꯔꯤ ꯀꯣꯔꯤꯌꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯀꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯁꯨꯝꯅ ꯔꯟꯖꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯖꯕ ꯄꯣꯠꯆꯩ ꯃꯥꯟ ꯆꯥꯡ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒ ꯀꯔꯤꯁꯨ ꯊꯣꯛꯅꯕ ꯅꯠꯇꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕ ꯑꯃꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯖꯣꯔꯖ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯅꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝ ꯆꯂꯥꯏꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯍꯩꯇꯦ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯀꯝꯗꯧꯅ ꯆꯂꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯀꯩꯝꯇ ꯈꯪꯗꯦ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯀꯩꯝꯇ ꯗꯤꯁꯤꯄ꯭ꯂꯤन ꯂꯩꯇꯦ ꯄꯨꯝꯆꯥꯏ ꯆꯥꯏꯗꯨꯅ ꯄꯨꯡꯂꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯔꯟꯖꯤꯠꯇ ꯌꯥꯝ ꯄꯦꯟꯅ ꯆꯩꯔꯝꯃꯒ ꯆꯠꯈꯤ ꯊꯕꯛꯇꯤ ꯌꯥꯎꯗꯕ ꯌꯥꯝꯅꯗꯤ ꯍꯩꯄꯥ ꯁꯥꯕ ꯑꯗꯨꯒ ꯊꯕꯛꯇꯣ ꯇꯧꯔꯣꯗꯅ ꯍꯥꯏꯔꯒꯁꯨ ꯊꯑꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯃꯤ ꯃꯈꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯀꯣꯔꯤꯌꯟ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤ ꯑꯗꯨ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯡꯍꯥꯡ ꯍꯥꯡꯅ ꯂꯩꯔꯝꯂꯦ ꯔꯟꯖꯤꯠꯅ ꯑꯦꯝꯕꯦꯁꯤꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯦꯝꯕꯦꯁꯤꯒꯤ ꯀꯥ ꯑꯃꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯤ ꯔꯟꯖꯤꯠꯅ ꯆꯪꯁꯤꯟꯗꯨꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗ ꯃꯤ ꯑꯇꯩꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯑꯣꯐꯤꯁꯥꯔ ꯕ꯭ꯔꯤꯖꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯨꯋꯦꯠꯇ ꯂꯩꯔꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯝꯕꯦꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯨꯋꯦꯠꯇ ꯂꯩꯕ ꯌꯥꯔꯔꯣꯏ ꯕꯥꯒꯗꯥꯗꯇ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯗꯥꯝꯅ ꯀꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕꯦꯁꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯕꯥꯒꯗꯥꯗꯀꯤ ꯑꯣꯐꯤꯁꯇ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯣꯔꯤꯌꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯕꯥꯒꯗꯥꯗ ꯇꯥꯟꯅ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯅꯈꯣꯏꯅ ꯍꯪꯒꯦ ꯍꯥꯏꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯐꯦꯌꯔ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯐꯦꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯗꯨꯗꯤ ꯂꯟꯆ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯝꯗꯅ ꯂꯟꯆ ꯆꯥꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯁꯟꯖꯤꯞ ꯀꯧꯕ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯄꯥꯏꯔꯛꯈꯤ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯨꯋꯦꯠꯇꯒꯤ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯀꯨꯋꯦꯠꯀꯤ ꯑꯦꯄꯦꯛꯁ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥ 1.5 ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯂꯧꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯖꯕꯅꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯤꯞꯅ ꯍꯥꯏꯔꯛꯏ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯟꯅꯗꯦ ꯑꯇꯣꯞꯄ ꯃꯤꯅ ꯄꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯃꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯁꯦ ꯑꯃꯃꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯃꯈꯣꯏꯅ ꯃꯦꯅꯦꯖ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯔꯟꯖꯤꯠꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯅꯨꯄꯥ ꯁꯟꯖꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯇꯤ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯦꯅꯦꯖ ꯇꯧꯕ ꯂꯩꯕꯥꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯟꯖꯤꯞ ꯍꯥꯏꯔꯤꯕ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯗꯤꯕꯤꯖꯟ ꯅꯠꯇꯕ ꯇꯥꯔꯕꯁꯨ ꯁꯟꯖꯤꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯁꯟꯖꯤꯠ ꯅꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯄꯥꯎ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯁꯦꯟꯅꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯑꯩ ꯄꯥꯎ ꯄꯤꯈꯤꯒꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯝꯕꯔꯁꯨ ꯅꯉꯣꯟꯗ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯅꯝꯕꯔ ꯄꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯔꯤꯂꯤꯐ ꯀꯦꯝ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯡꯗ ꯊꯝꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯔꯥꯡ ꯇꯧꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯕꯦꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯥꯟꯖꯔꯛꯄ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯧꯕ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯁꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯑꯆꯥꯄꯣꯠ ꯄꯤꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯉꯥꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯕꯗꯣ ꯃꯗꯨꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯩꯇ ꯊꯕꯛ ꯇꯧꯕꯗꯨ ꯎꯕꯗ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯩ ꯇꯧꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯀꯨꯋꯦꯠꯀꯤ ꯃꯔꯣꯜꯗ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯀꯨꯋꯦꯠꯀꯤ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯏꯕ꯭ꯔꯥꯍꯤꯝ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯟ ꯑꯝꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯤꯠꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯨ ꯃꯄꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯌꯨꯝꯗ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯅ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯕꯗꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠ 6 ꯁꯨꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌా ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯟꯊꯅ ꯈꯟꯕꯤꯔꯦ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯀꯔꯝꯕ ꯃꯇꯝꯗꯒꯤꯅꯣ ꯅꯪꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥ ꯍꯥꯏꯅ ꯀꯧꯕ ꯍꯧꯔꯤꯕꯁꯦ
ꯑꯩꯅꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯀꯨꯋꯦꯠ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯠꯀꯗꯧꯔꯤꯕꯁꯦ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯃ꯭ꯔꯤꯇꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥ ꯌꯧꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯁꯤꯟꯕ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯑꯩꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯉꯣꯟꯗ ꯁꯥꯎꯔꯒ ꯍꯪꯕ ꯅꯠꯇꯦ ꯔꯟꯖꯤꯠ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯃꯁꯛ ꯑꯃꯨꯛꯇ ꯐꯥꯎ ꯈꯪꯅꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯃ꯭ꯔꯤꯇꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯃ꯭ꯔꯤꯇꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯆꯍꯤ 5ꯗꯒꯤꯅ ꯆꯍꯤ 10 ꯐꯥꯎꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯠꯇ ꯑꯩꯅ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯤꯡꯒ ꯁꯛꯈꯪꯅꯕ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯕꯨ ꯍꯧꯖꯤꯛ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯩ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯩꯒ ꯁꯛꯈꯪꯅꯗꯕ ꯃꯤ ꯑꯣꯏꯔꯔꯣꯏ ꯑꯩꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯃꯤ ꯑꯣꯏꯔꯒꯅꯤ ꯆꯨꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯑꯩꯒ ꯃꯔꯤ ꯑꯝꯇ ꯊꯣꯛꯅꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯕ ꯅꯥꯌꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯒ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯊꯥꯈ꯭ꯔꯕꯅꯤ ꯅꯥꯌꯔꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯝꯂꯤꯕ ꯑꯗꯨꯒ ꯌꯦꯡꯅꯔꯕꯗꯤ ꯑꯩꯅ ꯃꯤꯌꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯩ ꯑꯩꯅ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩ ꯊꯋꯥꯏ ꯊꯥꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒꯅꯦ ꯑꯃ꯭ꯔꯤꯇꯥ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯋꯥꯍꯪ ꯑꯃ ꯁꯣꯏꯗꯅ ꯍꯪꯂꯛꯈꯤꯒꯅꯤ ꯔꯟꯖꯤꯠ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯑꯗꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯅꯪꯅ ꯀꯝꯗꯧꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯁꯥ ꯅꯇꯣꯝꯗꯒꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯈꯤ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯟꯖꯤꯠꯅ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌా ꯃꯆꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯔꯃꯤꯁꯟ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯔꯟꯖꯤꯠꯄꯨ ꯏꯟꯊꯣꯛꯇꯨꯅ ꯒꯟ ꯄꯣꯏꯟꯠꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯆꯩꯁꯤꯡ ꯃꯨꯟꯕ ꯍꯧꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯑꯂꯨ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯗꯣ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯒꯟ ꯄꯣꯏꯟꯠꯗ ꯂꯣꯏꯅ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯦꯝꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝꯅꯁꯨ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯤꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯃꯦꯖꯔ ꯈꯂꯥꯞꯀ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯦꯖꯔ ꯈꯂꯥꯞ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯃꯨꯟꯕꯤꯈ꯭ꯔꯦ ꯃꯦꯖꯔ ꯈꯂꯥꯞꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯀꯨꯋꯦꯠꯇ ꯂꯥꯟ ꯇꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯔꯗꯔ ꯈꯛꯇꯪ ꯄꯤꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯤꯔꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯖꯥꯎ パイꯕ ꯅꯈꯣꯏꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯧꯗ꯭ꯔꯕꯗꯤ ꯀꯅꯥꯗꯒꯤ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯦꯖꯔ ꯈꯂꯥꯞꯅ ꯑꯃꯨꯛꯀꯁꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯔꯝꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯌꯨꯅꯦ ꯃꯈꯣꯏꯅꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯝꯕ ꯌꯥꯎꯕꯒꯦ ꯔꯟꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯣꯠꯆꯩ ꯃꯨꯟꯕ ꯑꯃꯗꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯇꯥꯔꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯖꯔ ꯈꯂꯥꯞꯅ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅꯤꯡ ꯆꯨꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ ꯔꯟꯖꯤꯠ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯂꯩꯍꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯄꯨꯜꯂꯞ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯔꯟꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯕꯗꯤ ꯅꯪꯅ ꯉꯍꯥꯡꯉꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯦꯖꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯉꯍꯥꯡꯉꯩ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯗꯕꯅꯤ ꯑꯗꯣ ꯔꯟꯖꯤꯠ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯒꯗꯧꯔꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯃꯍꯥꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯁꯦꯐ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯔꯟꯖꯤꯠꯅ ꯍꯥꯏ ꯖꯣꯁꯦꯐ ꯑꯩꯈꯣꯏꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯊꯥ ꯌꯥꯎꯕ ꯂꯤꯁ ꯑꯃ ꯁꯦꯝꯒꯠꯂꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯔꯤꯕꯒꯦ ꯖꯣꯁꯦꯐꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯏꯕ꯭ꯔꯥꯍꯤꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯥꯅꯅꯕ ꯅꯨꯃꯤꯠ 2-3 ꯐꯥꯎꯕꯗꯤ ꯂꯩꯈꯤꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯁꯟꯖꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯁꯟꯖꯤꯞꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯤꯁꯨ ꯄꯥꯎ ꯑꯝꯇ ꯐꯪꯗꯦ
ꯑꯃꯨꯛ ꯍꯟꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯟꯖꯤꯞ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯦ ꯏꯟꯗꯤꯌꯥꯗ ꯆꯠꯈꯤꯅꯕꯒꯤ ꯑꯌꯥꯕꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯤꯔꯛꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯝꯗꯧꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯁꯟꯖꯤꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯦꯛꯁꯇꯔꯅꯦꯜ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯗꯨ ꯑꯃꯨꯛ ꯄꯤꯔꯛꯂꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯤꯞ ꯑꯗꯨꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨꯅꯗꯤ ꯋꯥ ꯑꯗꯨ ꯊꯋꯥ ꯁꯥꯅ ꯇꯥꯕꯤꯔꯝꯗꯦ ꯃꯍꯥꯛꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯖꯣꯁꯦꯞꯅ ꯁꯤꯟꯗꯨꯅ ꯀꯦꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯏꯕ꯭ꯔꯥꯍꯤꯝ ꯂꯥꯛꯇꯨꯅ ꯉꯁꯥꯏ ꯀꯨꯋꯦꯠꯀꯤ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯍꯧꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯑꯁꯤꯗ ꯀꯨꯋꯦꯠꯀꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯁꯥꯔ ꯔꯟꯖꯤꯠꯇ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯕ꯭ꯔꯥꯍꯤꯝ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯔꯟꯖꯤꯠꯀꯤ ꯃꯐꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯟꯖꯤꯠꯇꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯏꯕ꯭ꯔꯥꯍꯤꯝ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯋꯥ ꯑꯃ ꯂꯩꯔꯕꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯉꯁꯥꯏ ꯂꯥꯛꯂꯝꯕ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯊꯦꯡꯅꯔꯝꯕ ꯇꯥꯔꯕꯗꯤ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯂꯝꯒꯅꯤ ꯀꯨꯋꯦꯠ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯕꯒꯤꯗꯃꯛꯇ ꯏꯕ꯭ꯔꯥꯍꯤꯝꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯩꯅ ꯈꯜꯂꯨꯔꯤꯕꯗꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯨꯋꯦꯠꯀꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯣꯠꯄꯤ ꯅꯩꯕꯤꯒꯗꯧꯔꯤꯕꯗꯣ ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯩꯅ ꯋꯥ ꯑꯁꯤ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯁꯥꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯑꯝꯇ ꯂꯩꯖꯗꯕꯅꯤ ꯃꯈꯣꯏꯕꯨ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯨꯐ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯅꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯅꯠꯇꯦ ꯀꯨꯋꯦꯠ ꯃꯆꯥꯅꯤ ꯍꯥꯏꯖꯤꯜꯂꯒ ꯍꯥꯠꯄ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯟꯖꯤꯞ ꯍꯥꯏꯔꯤꯕ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯔꯟꯖꯤꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯑꯩꯅ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯖꯣꯔꯗꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯔꯛꯏ नुपा अदुना हाइरक्प मतुंग इन्नदि कुवेत हाइरिबा लम अदुगा थंगनना लेरिबा जॉर्डान हाइरिबा मफम अदुदा नखोय चटपा यागनी हाइरई रंजना अमु हाइरई सार अदुबु ख्वाइदगी लुरिबदि मफम असिदा लेरिबा मियोइसिंग असे मखोयगी मसादा पासपोर्ट अमता लेते आइडेंटिटी कार्ड सु अमता लेते मसीगी मतांगदि कमदौबा तारिबा संजीवना हाइरई रंजित अदु एबा तारबदि इराक की कैपिटल दा लेरिबा अखोयगी इंडिया एम्बेसी अदुदा नंगी खंगनबा मी लेबरा लेरबदि महाका वारी सानरो मथंगी सिंदा रंजित अमदि इब्राहिम इराक की कैपिटल ओरिबा बागदाद हाइरिबा मफम अदुदा लाखी अदुबु लंबीदा लाकपा मतमदा इब्राहिमना हॉस्पिटल दा मागी खंगनबा मी अमता येंगुखिगे हाजुना हॉस्पिटल अमगी मनुंगदा चंखी मथंगी सिंदा इब्राहिम अमदि रंजित हॉस्पिटल अदुदगी थोरक्खी अदुबु मखोयना गाड़ी थौदोरक्पा मतमददि मखोयगी नाकंदा मसिंग यामलबा इराकी लानमिसिंगना गाड़ी थौदुना नोंमै कापतुना मखोयबु तानरक्खी मखोयदा लक्नबु कैबोय तौदुना नोंमै उतुना किहलक्खी मखोय अनिना असुम लाकपा मतमदा चेक पॉइंट अमा यौसिलक्खी रंजितना मखोयगी चे यावी मखोयदि इंडिया मचानी हाइदुना चे सिंग अदु उलमी अदुबु मफम अदुदा लेरिबा लानमिसिंग अदुनदि कैसु थौसारमदे चे अदुबु कैसु येंगलमदे ममैदा उपाय लेत्रबा रंजितना मेजर खलापना पिरक्पा महाकी स्टिकर अदु उलमी स्टिकर अदु उबदा मफम अदुदा लेरिबा लानमिसिंग अदुना चलो चलो यारे हाइदुना मखोयबु थादोकपिरक्खी मथंगी सिंदा रंजित अमदि इब्राहिम लंबीदा गाड़ी थौन थौना वारी सानरमी रंजितना हाइरई इब्राहिम नंगना ngasai हॉस्पिटल दा चंखिबदो हॉस्पिटल दा नंगी खंगना चानाबा मी लेबा यावब्रा इब्राहिम ना हाइरई सार आइगी लुहोंगबदो नुमित निपानी खतंगाइरी आइगी नुपीदो नोंगमा नुंगदांग अमा ड्यूटी चटकनी हाइजुना हॉस्पिटल असिदा ड्यूटी चटखिबनी अदुबु नुंगदांग अदुदा लाइबक थिबदगी लान असे हौजिनख्रे आइगी नुपीदो हॉस्पिटल असिदा नर्स ओइबनी महाकी ममिंग साहाजिन कवी रंजन हाइरए ओ अदुदि नंगी नुपीदो हॉस्पिटल असिदा थबक यामना चिलमगनी इब्राहिम ना हाइरई सार आइगी नुपीदो नुमित निपानी सुरे थिफम खंगदबा हॉस्पिटल दसु लेते अदुगा युमदसु लेते आइना नुमित खुदिंगी महाक पुथिबा चली अदुबु महाकी मरी मखोंगदी केमता फंखिदे इब्राहिम महाकी लुहोंगबा कुइद्रिबि नुपी अदो मफम खंगदना मांगख्रे अदुबु हौजिक फावो महाकती मयामगी सेबा तौदुना लेरी महाकी नुपीबुसु महाकना फंगननबा थीरी रंजितसु इब्राहिमगी असिगुमलबा नुंगसिरबा वारी से ताबा मतमदा महाकी मयुमदा महाकी नुपी अमृताना महाकपु खुदोंग थिनिंगाय ओइरबा मफम इराक हाइबदुदा चटखिनु हाइदुना खामजा होबदु निंगसिंगलखी अदुबु रंजितसु महाकी नुंगसिरबा मचा अमदि महाकी नुपीबु थादोक्तुना मयामगी सेबा तौनबगीदमक्ता इराक की कैपिटल बागदाद हाइबदुदा लाक्लिबनी मथंगी सिंदा इब्राहिम अमदि रंजित बागदाद लेरिबा इंडिया की एम्बेसी अदुदा यौरक्खी एम्बेसी अदुदा लेरिबा ऑफिसर अदुगा वारी सानरमी अदुबु वारी पुंबा तारबा मतुंगदा ऑफिसर अदुना इचामचमना इलाइ लाइन हाइदोरक्खी मदुदि कुवेत लेरिबा इंडिया मचासिंग अदुगीदमक्ता मखोयगी पासपोर्ट पीबा अमदि मखोयगी आइडेंटिफिकेशन कार्ड पीबा ngамmoy रंजित नंगी मतेंग पांगबा ngamaroy हाइना हाइदोरक्खी मथंगी सिंदा निमिदांग ओइसलक्ले रंजित अमदि इब्राहिम बागदाद की मफम अमदा
ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯍꯥꯏꯅꯩ ꯏꯔꯥꯛ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯍꯥꯛꯀ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯨꯋꯦꯠꯇ ꯂꯥꯟꯗꯥꯗꯨꯅ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ ꯑꯗꯨꯕꯨ ꯂꯥꯟ ꯍꯧꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯂꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯥꯟ ꯍꯧꯔꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯃꯃꯤ ꯇꯥꯕ ꯎꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯏꯔꯥꯛꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯇꯥꯔꯤꯛ ꯑꯖꯤꯖꯀ ꯎꯅꯔꯝꯃꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯔꯟꯖꯤꯠꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯔꯥꯛꯀꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯏꯔꯥꯛꯇꯗꯤ ꯌꯥꯝꯅ ꯐꯕ ꯃꯔꯨꯞꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯗ ꯁꯄ꯭ꯂꯥꯏ ꯑꯃꯗꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯋꯦꯠꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯒꯤ ꯃꯇꯦꯡꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯗꯒꯤ ꯆꯥꯎꯔꯕ ꯖꯍꯥꯖ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯀꯧꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯛꯇ ꯄꯣꯠꯆꯩ ꯊꯤꯟꯕ ꯂꯥꯛꯀꯅꯤ ꯖꯍꯥꯖ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯠꯆꯩ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯋꯦꯠꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯖꯍꯥꯖ ꯑꯗꯨꯗ ꯆꯠꯈꯤꯅꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯔꯟꯖꯤꯠ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯜꯂꯛꯈꯤ ꯉꯍꯥꯡꯉꯩꯗꯤ ꯃꯨꯡꯁꯨꯛ ꯃꯨꯡꯖꯥꯅꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜꯇꯅ ꯃꯃꯥꯏ ꯃꯛꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯕ ꯔꯟꯖꯤꯠ ꯉꯁꯤꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯜꯂꯛꯈꯤ ꯔꯟꯖꯤꯠꯅ ꯕꯥꯒꯗꯥꯗꯇꯒꯤ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯋꯥꯕ ꯀꯥꯎꯔꯗꯨꯅ ꯖꯒꯣꯏ ꯁꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯥꯔꯟ ꯇꯥꯕ ꯅꯨꯄꯥ ꯖꯣꯔꯖ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯔꯟꯖꯤꯠꯇ ꯍꯪꯂꯛꯏ ꯔꯟꯖꯤꯠ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯅꯪ ꯆꯦꯗ ꯑꯏꯕ ꯑꯣꯏꯅ ꯄꯨꯔꯛꯄ꯭ꯔꯥ ꯔꯟꯖꯤꯠꯁꯨ ꯄꯨꯔꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯔꯖꯅ ꯑꯃꯨꯛ ꯔꯟꯖꯤꯠꯇ ꯇꯊꯤ ꯉꯥꯡꯂꯛꯈꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯔꯛꯂꯦ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯛꯇ ꯊꯥꯖꯔꯒ ꯍꯔꯥꯎ ꯂꯥꯛꯂꯤꯕꯗꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯃꯤꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯈꯤꯒꯗꯒꯦ ꯅꯪꯁꯦ ꯊꯕꯛ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯍꯩꯇꯦꯗꯀꯣ ꯍꯥꯏꯔꯝꯃꯒ ꯆꯩꯔꯝꯃꯒ ꯆꯠꯈꯤ ꯏꯕ꯭ꯔꯥꯍꯤꯝꯗꯤ ꯃꯌꯥꯝꯒꯤ ꯍꯔꯥꯎꯕ ꯑꯁꯤꯗ ꯌꯥꯎꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯔꯟꯖꯤꯠꯀꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯁꯟꯖꯤꯞ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯔꯟꯖꯤꯠ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯖꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯏꯟꯗꯤꯌꯥ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯅꯈꯤ ꯔꯟꯖꯤꯠꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯣꯠ ꯌꯣꯝꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯟꯖꯤꯞꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯅꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯣ ꯏꯔꯥꯛ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯌꯧꯔꯛꯂꯔꯣꯏ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯏꯔꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯀꯌా ꯑꯃ ꯊꯝꯈ꯭ꯔꯦ ꯏꯔꯥꯛꯅ ꯀꯨꯋꯦꯠꯇ ꯂꯥꯟ ꯇꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯏꯔꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯃꯠꯇ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯍꯜꯂꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯅꯥꯛ ꯌꯧꯔꯛꯄ ꯉꯝꯂꯔꯣꯏ ꯑꯁꯣꯝꯗꯅ ꯁꯃꯨꯗ꯭ꯔꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯖꯍꯥꯖ ꯑꯃ ꯂꯥꯛꯇꯨꯅ ꯄꯣꯠꯆꯩ ꯄꯨꯔꯛꯂꯤꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯂꯧꯕ ꯂꯥꯛꯂꯤꯕ ꯇꯤꯄꯨ ꯁꯨꯜꯇꯥꯟ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯨ ꯅꯝꯗꯨꯅ ꯃꯃꯥꯏ ꯂꯩꯍꯟꯈꯤ ꯂꯥꯟꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯁꯥ ꯑꯣꯏꯔꯤꯕ ꯌꯨꯝꯗ ꯍꯟꯕꯒꯤ ꯂꯝꯕꯤ ꯑꯗꯨꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯟꯖꯤꯠꯇꯤ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯝꯃꯤ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯂꯝꯃꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯟꯖꯤꯠꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯣꯁꯦꯞꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯂꯩꯒꯗꯧꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯆꯦꯡ ꯆꯥꯛꯀꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯦ ꯆꯦꯡ ꯆꯥꯛ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯁꯦꯟꯅꯔꯨꯆꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯊꯥꯔꯛꯄ ꯃꯤꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯁꯥꯅ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯧ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯛꯀꯅꯨ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯟꯖꯤꯠꯄꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃ꯭ꯔꯤꯇꯥꯅ ꯅꯥꯀꯟ ꯑꯃꯗ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯔꯟꯖꯤꯠ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯔꯟꯖꯤꯠꯅ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯥ ꯄꯤꯕ ꯄꯥꯝꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯌꯨꯝꯗ ꯌꯧꯔꯒꯅꯤ ꯃꯈꯣꯏ ꯍꯤꯡꯂꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯑꯃꯗꯤ ꯑꯩꯅ ꯎꯍꯜꯂꯨꯔꯦ ꯑꯗꯨꯕꯨ ꯑꯁꯥ ꯑꯗꯣ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯥ ꯎꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯁꯥ ꯊꯨꯒꯥꯏꯕ ꯑꯩ ꯉꯝꯃꯔꯣꯏ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯅꯔꯥꯜꯗꯒꯤ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯣꯔꯖ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯦꯗ ꯏꯔꯒ ꯂꯧꯔꯛꯎ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯍꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯨꯝ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯌꯣꯝꯍꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯨꯝ ꯆꯠꯂꯔꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯐꯥꯒꯤꯔో ꯅꯪꯅ ꯑꯩꯈꯣꯏꯁꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯖꯣꯔꯖꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯔꯟꯖꯤꯠ ꯅꯪ ꯉꯍꯥꯡꯉꯩꯗꯤ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕꯗꯥꯏꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯗꯧꯔꯕ ꯂꯤꯗꯔ ꯌꯥꯝꯅ ꯁꯥꯖꯅꯤꯡꯕꯗꯥꯏꯅꯦ ꯅꯪꯕꯣ ꯂꯤꯗꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯔꯟꯖꯤꯠ ꯅꯪꯗꯤ ꯑꯆꯧ ꯑꯁꯥꯡꯅꯤꯅ ꯑꯩꯈꯣꯏꯗ ꯅꯪꯅ ꯌꯨꯝꯗ ꯄꯨꯕꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯑꯃ ꯎꯍꯜꯂꯝꯂꯒ ꯑꯁꯥꯗꯣ ꯑꯃꯨꯛ ꯀꯥꯏꯈꯤꯕ ꯃꯇꯝꯗ
ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤꯗꯤ ꯅꯪꯅꯗꯤ ꯐꯥꯎꯔꯝꯂꯣꯏ ꯃꯔꯝꯗꯤ ꯅꯪꯗꯤ ꯑꯆꯧꯕ ꯃꯤꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯔꯟꯖꯤꯠ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ ꯍꯥꯟꯅꯗꯤ ꯂꯤꯗꯔ ꯌꯥꯝꯅ ꯁꯥꯈꯤꯕꯗꯥꯏꯅꯦ ꯅꯪꯕꯣ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯅꯨ ꯔꯟꯖꯤꯠꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯐꯥꯎꯕ ꯀꯥꯎꯕ ꯃꯈꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯃꯁꯤꯡ ꯂꯩꯇꯅ ꯊꯥꯕꯤꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯤꯅ ꯆꯩꯔꯛꯄ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕꯒꯤꯅꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯆꯦꯟꯒꯗꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯆꯦꯜꯂꯝꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ ꯅꯪꯒꯨꯝꯕ ꯃꯤ ꯃꯆꯥ ꯋꯥꯈꯜ ꯄꯤꯛꯄ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪꯒꯨꯝꯅ ꯃꯍꯥꯛꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯧꯗꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯜꯂꯨꯅꯦ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ꯭ꯔꯥ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯁꯤ ꯌꯥꯗ꯭ꯔꯤ ꯅꯈꯣꯏꯒꯤ ꯃꯐꯝ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯈꯣꯡꯐꯝ ꯑꯃꯠꯇ ꯍꯣꯡꯂꯣꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗꯒꯤ ꯅꯈꯣꯏꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯗꯨꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯅꯤ ꯌꯨꯝꯗ ꯐꯥꯎꯕ ꯅꯣꯡꯃꯇ ꯍꯜꯂꯛꯈꯤꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯐꯥꯎꯕ ꯎꯅꯕ ꯂꯥꯛꯈꯤꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏꯗꯤ ꯍꯥꯏꯕꯗꯥꯏꯅꯦ ꯀꯦꯝ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯣꯛꯂꯨꯕ ꯐꯥꯎꯕ ꯉꯝꯖꯔꯣꯏ ꯃꯄꯥꯟꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯔꯟꯖꯤꯠꯅꯗꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯨꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯕꯥꯒꯗꯥꯗ ꯇꯥꯟꯅ ꯆꯠꯂꯨꯔꯤꯕꯅꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯌꯨꯝ ꯍꯟꯅꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯨꯕꯅꯤ ꯖꯣꯔꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯅꯥꯝꯇꯅ ꯍꯥꯏꯗꯦ ꯑꯩꯅꯁꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯗꯥꯏꯇ ꯂꯧꯔꯨꯅꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯌꯥ ꯊꯤꯡꯈꯤꯕꯅꯤ ꯏꯕꯥꯅꯤ ꯐꯥꯎꯕ ꯈꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯅꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯔꯟꯖꯤꯠꯀꯤ ꯊꯃꯣꯏꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯃꯍꯥꯛꯀꯤ ꯃꯤꯅꯤ ꯈꯟꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯈꯟꯈꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯣꯡꯂꯛꯂꯤꯕꯗꯣ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯅꯈꯣꯏꯒꯨꯝꯕ ꯃꯤꯒꯤ ꯊꯃꯣꯏꯗꯗꯤ ꯐꯥꯎꯔꯣꯏ ꯃꯔꯝꯗꯤ ꯃꯁꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯇꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯝꯕ ꯅꯠꯇꯦ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯗ ꯆꯦꯟꯒꯗꯕ ꯒꯨꯟꯅꯤ ꯔꯟꯖꯤꯠꯅ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯝꯕꯒꯤꯗꯃꯛꯇꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯔꯟꯖꯤꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯁꯤ ꯔꯟꯖꯤꯠꯇ ꯊꯤꯅ ꯊꯤꯅ ꯆꯩꯕ ꯉꯝꯂꯤꯕꯁꯦ ꯂꯥꯟ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯔꯟꯖꯤꯠ ꯑꯗꯣ ꯅꯍꯥꯛꯅ ꯊꯦꯡꯅꯍꯧꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯕꯨ ꯊꯦꯡꯅꯔꯝꯕ ꯇꯥꯔꯕꯗꯤ ꯖꯣꯔꯖ ꯅꯪꯒꯤ ꯅꯁꯛꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯔꯟꯖꯤꯠꯅ ꯁꯣꯏꯗꯅ ꯇꯥꯛꯂꯝꯒꯅꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯑꯣꯡꯗ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯁꯛꯐꯝꯁꯤꯡ ꯑꯗꯨꯅ ꯔꯟꯖꯤꯠꯁꯦ ꯉꯁꯤꯗꯤ ꯑꯍꯣꯡꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯅꯆꯤꯟ ꯄꯦꯟꯅ ꯆꯩꯕ ꯉꯝꯖꯔꯤꯕꯗꯣ ꯑꯃ꯭ꯔꯤꯇꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯕꯒꯤ ꯑꯁꯥ ꯀꯥꯏꯔꯦ ꯑꯁꯥ ꯊꯨꯒꯥꯏꯕꯤꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯌꯨꯝꯗ ꯍꯟꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯋꯥꯖꯔꯤꯕꯗꯨꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ 3-4 ꯈꯛꯇꯒꯤꯅꯤ ꯑꯗꯨꯕꯨ ꯔꯟꯖꯤꯠꯅꯗꯤ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯅꯈꯣꯏ ꯄꯨꯂꯞꯁꯦ ꯃꯍꯥꯛꯅ ꯌꯨꯝꯗ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯖꯔꯝꯂꯒ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯌꯨꯝꯗ ꯄꯨꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯅ ꯈꯪꯂꯕ꯭ꯔꯥ ꯔꯟꯖꯤꯠꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏꯅꯗꯤ ꯈꯪꯂꯝꯂꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏꯔꯕꯗꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯃ꯭ꯔꯤꯇꯥꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯤꯞꯇꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔ ꯃꯤꯅꯤꯁꯇꯔꯒ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯟꯖꯤꯞ ꯅꯪꯅ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯂꯥꯛꯂꯦ ꯇꯥꯕꯗ ꯃꯤꯅꯤꯁꯇꯔꯗꯣ ꯐꯣꯟ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯪꯅꯕꯨ ꯍꯦꯛ ꯃꯤꯅꯤꯁꯇꯔꯗ ꯀꯨꯋꯦꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯕꯗꯤ ꯃꯤꯅꯤꯁꯇꯔ ꯑꯁꯦ ꯀꯥꯗꯒꯤ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯐꯣꯟꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯅꯪ ꯅꯌꯨꯝꯗ ꯍꯜꯂꯣ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯐꯪꯉꯔꯣꯏ ꯁꯟꯖꯤꯞꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯉꯁꯤ ꯃꯤꯅꯤꯁꯇꯔ ꯎꯅꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯁꯟꯖꯤꯞ ꯅꯪꯅ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯏꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯋꯦꯠꯀꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯑꯇꯩ ꯑꯇꯣꯞꯄ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗꯤ ꯃꯂꯦꯁꯤꯌꯥꯗ ꯀꯟꯐꯔꯦꯟꯁ ꯌꯥꯎꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯊꯧꯁꯨ ꯅꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤꯅꯤꯁꯇꯔ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯁꯟꯖꯤꯞꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯕ ꯖꯒꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯋꯦꯠꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨꯝ ꯍꯪꯂꯛꯏ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯉꯥꯎꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕꯤ ꯃꯍꯥꯛꯀꯤ ꯔꯤꯁꯦꯞꯁꯅꯤꯁ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯟꯖꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯑꯝꯇ ꯆꯪꯂꯛꯎ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯟꯖꯤꯞꯅ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯑꯣꯏꯅ ꯂꯥꯛꯆꯔꯦ ꯁꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯆꯪꯂꯛꯄꯒꯤꯗꯃꯛꯇ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ
ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯟꯖꯤꯞ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯕꯨ ꯀꯤꯕ ꯁꯥꯁꯤꯟꯅꯔꯤꯕꯗꯣ ꯁꯥꯁꯤꯟꯅꯒꯅꯨ ꯑꯩꯅꯁꯨ ꯍꯥꯟꯅꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯅꯤ ꯀꯨꯋꯦꯠꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯗꯤ ꯈꯔ ꯇꯞꯅ ꯂꯩꯔꯒ ꯁꯣꯜꯚ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯁꯟꯖꯤꯞꯅ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯁꯟꯖꯤꯞ ꯅꯪꯕꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯨꯋꯦꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯄꯣꯠꯁꯨ ꯊꯥꯗꯔꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯟꯅ ꯄꯤꯔꯨꯕꯁꯦ ꯃꯔꯝ ꯌꯥꯝꯅ ꯆꯥꯗꯦ ꯃꯔꯝꯗꯤ ꯕꯣꯠ ꯂꯦꯞꯇꯨꯅ ꯀꯥꯔꯛꯂꯤꯕ ꯑꯩꯈꯣꯏꯗꯤ ꯆꯍꯤ 5 ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯒꯅꯤ ꯇꯧꯔꯣꯏ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤ ꯌꯥꯝꯅ ꯃꯔꯥ ꯆꯦꯠꯄ ꯁꯔꯀꯥꯔ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒꯅꯦ ꯅꯈꯣꯏꯗꯤ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯊꯕꯛ ꯄꯥꯏꯔꯤꯕ ꯅꯈꯣꯏꯗꯤ ꯆꯍꯤ ꯆꯨꯞꯄ ꯅꯈꯣꯏꯅ ꯍꯦꯛ ꯔꯤꯇꯥꯌꯔ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯋꯥꯔ ꯄꯥꯏꯈꯤꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯔꯗꯤ ꯈꯦꯠꯅꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯚꯣꯠꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯍꯟꯗꯛꯀꯤ ꯇꯥꯔꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯄꯋꯥꯔ ꯄꯥꯏꯔꯛꯈꯤꯗꯕꯁꯨ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯔꯤꯕ ꯅꯈꯣꯏꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯋꯥꯔ ꯄꯥꯏꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅꯕꯨ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯟꯖꯤꯞꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔꯒꯤ ꯃꯐꯝꯗꯒꯤ ꯑꯩꯅ ꯇꯥꯖꯅꯤꯡꯂꯤꯕ ꯋꯥꯍꯩ ꯑꯁꯨ ꯑꯗꯨ ꯈꯛꯇꯅꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯇꯥꯅꯤꯡꯕ ꯋꯥꯁꯨ ꯇꯥꯔꯕꯅꯤꯅ ꯅꯪ ꯑꯃꯨꯛ ꯌꯧꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯁꯟꯖꯤꯞꯅ ꯍꯔꯥꯎꯔꯤꯕꯒꯤ ꯃꯔꯝ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯣ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯣ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯈꯪꯂꯒꯕꯨ ꯑꯣꯏꯔꯕꯁꯨ ꯈꯪꯗ꯭ꯔꯒꯕꯨ ꯑꯣꯏꯔꯕꯁꯨ ꯏꯟꯗꯥꯏꯔꯦꯛꯂꯤ ꯑꯣꯏꯅ ꯁꯟꯖꯤꯞꯇ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯇ ꯀꯨꯔꯤꯌꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯥꯅ ꯊꯛꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯨꯔꯤꯌꯟꯒꯤ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯗꯨꯒꯤ ꯃꯍꯥꯛꯅ ꯄꯣꯠ ꯍꯦꯛ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤꯕ ꯊꯥꯡꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯤ ꯈꯔ ꯂꯥꯛꯍꯧꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯃ꯭ꯔꯤꯇꯥꯅ ꯔꯟꯖꯤꯠꯇ ꯍꯪꯂꯛꯏ ꯔꯟꯖꯤꯠ ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣꯏꯗ꯭ꯔꯥ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯌꯦꯡꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯅꯤ ꯋꯥꯕ ꯌꯥꯕ ꯋꯥꯕ ꯃꯈꯩ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯌꯥꯝꯒꯤ ꯆꯠꯅꯅꯕ ꯂꯝꯕꯤ ꯊꯤꯔꯨꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯤꯔꯨꯔꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯇꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯔꯥꯜ ꯁꯤꯔꯛꯀꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯅ ꯂꯩꯍꯧꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯄꯤꯕ ꯄꯥꯝꯗ꯭ꯔꯦ ꯑꯁꯥ ꯑꯗꯨ ꯀꯥꯏꯈ꯭ꯔꯕꯗꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯑꯣꯏꯒꯗꯧꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯊꯧꯅꯥ ꯍꯜꯂꯕ ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯦ ꯑꯩꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯧꯅꯥ ꯍꯟꯒꯅꯨ ꯔꯟꯖꯤꯠꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯑꯩꯅ ꯃꯤꯌꯥꯝꯁꯤꯕꯨ ꯌꯨꯝ ꯌꯧꯅꯕ ꯄꯨꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯇꯥꯔꯤꯕ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯔꯟꯖꯤꯠꯇꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯏꯊꯤꯗ꯭ꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯨꯔꯤꯌꯟ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯨꯔꯤꯌꯟꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯍꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯣ ꯂꯥꯟ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯖꯍꯥꯖ ꯑꯁꯤꯗꯤ ꯀꯨꯋꯦꯠꯇ ꯂꯩꯔꯤꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯁꯦ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯇꯝꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯂꯥꯟ ꯑꯣꯏꯔꯕꯁꯨ ꯐꯠꯇ ꯍꯥꯎꯊꯤꯗꯤ ꯄꯨꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕꯗꯤ ꯂꯩꯇꯦ ꯔꯟꯖꯤꯠꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯦꯞꯇꯦꯟ ꯅꯪꯒꯤ ꯖꯍꯥꯖ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯇꯣꯡꯕ ꯆꯟꯒꯅꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯟꯕꯒꯤꯗꯤ ꯃꯤ 500 ꯆꯟꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯊꯥꯗꯣꯛꯎ ꯑꯩ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ 500 ꯑꯗꯨꯒꯤ ꯚꯔꯥ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯃꯒꯤ ꯚꯔꯥ ꯂꯨꯄꯥ ₹5,500 ꯄꯤꯌꯨ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯨꯄꯥ ₹10,000 ꯄꯤꯒꯦ ꯔꯟꯖꯤꯠꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯗꯤ ꯐꯥꯅ ꯄꯨꯅꯕ ꯉꯝꯗꯕ ꯃꯈꯩ ꯁꯤꯊ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯅ ꯂꯨꯄꯥ ₹10,000ꯒꯤꯗꯃꯛꯇ ꯍꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯅꯈꯣꯏꯕꯨ ꯄꯨꯒꯗꯧꯔꯤꯕꯅꯣ ꯑꯩ ꯄꯨꯕ ꯉꯝꯂꯣꯏ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯨꯒꯗꯧꯔꯤꯕ ꯃꯤ ꯃꯁꯤꯡ ꯑꯁꯦ 500ꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯃꯃꯝꯒꯤ ꯂꯨꯄꯥ ₹10,000 ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ 500 ꯑꯗꯨꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯅꯤ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯄꯨꯒꯗ꯭ꯔꯥ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯖꯍꯥꯖ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯗꯥꯏꯇ ꯂꯧꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯌꯥꯝꯅꯗꯤ ꯄꯨꯔꯛꯀꯅꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯍꯤꯡꯗ ꯃꯈꯣꯏ 500 ꯑꯗꯨ ꯃꯈꯣꯏꯒꯤ ꯚꯔꯥ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯒꯤ ꯖꯍꯥꯖ ꯑꯁꯤꯗ ꯀꯨꯋꯦꯠ ꯃꯆꯥ ꯑꯝꯇ ꯄꯨꯔꯣꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯠꯇ ꯅꯨꯡꯗ ꯗꯥꯏꯇ ꯑꯗꯨꯁꯨ ꯑꯩꯅ ꯂꯧꯕ ꯉꯝꯃꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯅꯈꯣꯏ ꯆꯠꯈꯤꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤ ꯚꯔꯥ ꯑꯗꯨ ꯂꯨꯄꯥ ₹10,000 ꯑꯣꯏꯒꯅꯤ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟꯗꯣ ꯃꯗꯨꯁꯨ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯅꯈꯣꯏꯅ ꯍꯦꯛ ꯖꯍꯥꯖ ꯑꯗꯨꯅ ꯊꯨꯡꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯔꯦꯗ ꯀ꯭ꯔꯣꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯗ ꯀꯟꯇꯦꯛ ꯇꯧ ꯑꯗꯨꯒ ꯅꯈꯣꯏꯁꯦ ꯂꯥꯟꯒꯤ ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯄꯥꯎ ꯇꯝꯃꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯏꯟꯗꯤꯌꯥ ꯌꯧꯅꯅꯕ ꯃꯈꯣꯏꯅ ꯊꯤꯟꯕꯤꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃ꯭ꯔꯤꯇꯥꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤꯕꯁꯦ ꯅꯈꯣꯏꯁꯨ ꯆꯠꯈꯤꯅꯕ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯄꯟꯖꯥꯕ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯍꯥꯏꯅꯕ ꯋꯥꯍꯩ ꯑꯃ ꯀꯥꯎꯔꯕ ꯃꯥꯜꯂꯦ
ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯂꯩꯒꯗꯕꯅꯤ ꯃꯁꯤꯅꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯔꯟꯖꯤꯠ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯕꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯑꯩꯅ ꯆꯠꯂꯔꯣꯏ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ ꯀꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯗ ꯗꯁꯥ ꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯄꯨꯟꯅ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯌꯧꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯌꯧꯒꯗꯧꯔꯤꯕꯅꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯑꯄꯨꯟꯕ ꯑꯃꯠꯇ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯉꯤꯗ ꯑꯩꯁꯨ ꯖꯍꯥꯖ ꯑꯗꯨꯗ ꯐꯠꯇ ꯍꯥꯎꯗꯤ ꯃꯔꯛꯇ ꯇꯣꯡꯗꯨꯅ ꯆꯠꯄꯗꯣ ꯍꯩꯅꯗꯕꯒꯤ ꯅꯪꯅ ꯆꯠꯅꯤꯡꯗꯕꯅꯤ ꯍꯥꯏꯕꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯟꯖꯤꯞꯅ ꯔꯟꯖꯤꯠꯇ ꯐꯣꯟ ꯇꯧꯔꯛꯏ ꯔꯟꯖꯤꯠꯅ ꯍꯥꯏ ꯁꯟꯖꯤꯞ ꯁꯥꯍꯥꯕ ꯅꯪꯗꯤ ꯃꯇꯝ ꯀꯨꯏꯔꯦꯗ ꯄꯥꯎ ꯇꯥꯈꯤꯗꯕ ꯉꯍꯥꯡꯉꯩ ꯀꯗꯥꯏꯗ ꯂꯩꯔꯨꯔꯦ ꯑꯣꯐꯤꯁꯥꯔ ꯁꯟꯖꯤꯞꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ ꯀꯉꯥꯎꯅꯗꯨꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯖꯣꯔꯗꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡꯁꯦ ꯑꯃꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯍꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯃꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1,000 ꯂꯥꯞꯄꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯔꯥꯛ ꯐꯥꯎꯗꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯁꯟꯖꯤꯞ ꯁꯥꯍꯥꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯍꯥꯏꯕꯗ ꯏꯂꯥꯏ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯟꯖꯤꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯇꯦ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕ ꯄꯥꯝꯕꯩ ꯑꯁꯤꯁꯨ ꯐꯖꯅ ꯀꯟꯐꯥꯔꯝ ꯇꯥꯕ ꯄꯥꯝꯕꯩ ꯅꯠꯇ꯭ꯔꯤ ꯔꯟꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯟꯖꯤꯞ ꯁꯥꯍꯥꯕ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯄꯥꯎ ꯑꯁꯤ ꯀꯟꯐꯥꯔꯝ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯊꯨꯅ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒꯅꯦ ꯁꯟꯖꯤꯞ ꯁꯥꯍꯥꯕ ꯑꯩꯅ ꯐꯠꯇ ꯍꯥꯎꯗꯤ ꯄꯨꯕ ꯖꯍꯥꯖ ꯑꯃꯗ ꯂꯣꯠꯇꯨꯅ ꯃꯤꯑꯣꯏ 500 ꯈꯛꯇꯪ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯟꯗꯤꯌꯥ ꯇꯝꯅ ꯊꯥꯔꯛꯀꯅꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯌꯧꯅꯕꯒꯤꯗꯃꯛꯇ ꯁꯥꯍꯥꯕ ꯅꯪꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯗꯨꯒꯅꯦ ꯁꯟꯖꯤꯞ ꯁꯥꯔ ꯀꯨꯋꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ 500 ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ 1.5 ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪꯗꯤ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯍꯥꯖꯇ ꯆꯠꯈꯤꯒꯗꯕ ꯃꯤꯑꯣꯏ 500 ꯑꯗꯨ ꯄꯣꯠꯆꯩ ꯌꯣꯝꯗꯨꯅ ꯊꯣꯔꯛꯂꯦ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯕꯁ ꯑꯗꯨꯗ ꯇꯣꯡꯅꯔꯝꯃꯤ ꯅꯥꯌꯔꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯟꯖꯤꯞꯅ ꯁꯤꯟꯗꯨꯅ ꯃꯌꯥꯝꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯝꯃꯤ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯨꯔꯤꯌꯟ ꯑꯃꯗꯤ ꯑꯁꯣꯛꯄꯨ ꯃꯤꯑꯣꯏ 500 ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯅꯅꯕ ꯍꯥꯏꯈꯤ ꯃꯤꯑꯣꯏ 500 ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯅꯁꯨ ꯃꯈꯣꯏꯗ ꯋꯥ ꯐꯖꯅ ꯁꯤꯟꯅꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯦꯝꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔ ꯍꯧꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ ꯔꯟꯖꯤꯠ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯅꯨ ꯍꯅꯥ ꯁꯣꯜꯂꯕ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯃꯌꯨꯝ ꯆꯠꯍꯟꯒꯦꯗꯤ ꯍꯥꯏꯗꯦ ꯅꯪꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛ ꯃꯌꯨꯝꯗ ꯆꯠꯍꯜꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯄꯩꯁꯥ पाइदे हाइजुना नहाकना हंथना येंगबा माली हाइजुना रंजिता यामना साउना हाइरमी रंजिना अमु हाइरई आइगिसु पैसा म्याम अमा लै आइसु चटके हाइरबदि ngami अदुबु आइ अमदि आइगि इमुंग मनुंग हौजिक फावबा नखोइबु सेनागनि हाइजुना मफम मसिदा लैरिबसिदि मखोइ खरा हाना चटखरे हाइजुना मदुगिदमक्ता नुंगाइतबा फावरुनु मखोइसु मखोइना चटकदोरिबसे रिक्स यामना लैरिबनि अवा अना खुदोंथिबा कया थेंगनदुना चटकदोरिबनि मयामबु लुचिंगदुना लाक्लिबा जॉर्ज अदुना अमु हाइरई अदुगा अखोइदि कंदौबा तारिबा अखोइदि इसा इसाना थोकपा चचखरो हाइरिबरा अदुबु जॉर्ज हाइरिबा नुपा अदुनादि रंजिना हाइरिबा वासिंग से फजना खंथबगी मुहुत्ता मखोइबु चलहंदे हाइजुना हंजन हंजना यामना साउना वांगंगलमी रंजितसु साउरदुना लाउरई आइने थाइनगी मचिंग अदो लाक्लबदि नखोइ मफम असिदा लैबा नुंगाइरोइको वा अममम तंग हाइनबदा ज्ञान खरा खरा तानासी हाइजुना हाइरमी रंजिना अमुसु मखा तारई आइने मफम असिदा आइगी तौबा ngamba खुदिमक आइगी अलैबा पांगल थौना पुथोक्तुना होनबा याबा होनरीदना मसिदगी का हेने हेंजलकनु अफबा अमता ओइरोय मथंगी सिंदा हिथांगफम ताना चटखिगदोरिबा बस सिंग अदुसु मैगा मुथतुना यामना वाना लोलमी लंबीदा लैरिबा पेट्रोल चटलिबा इराकी लानमी सिंग अदुना उदनबा खंगदनबा हाइदुना मथंगी सिंदा रंजित अमृता अमदी मचानुपी सिमु मखोइ हुम चाक चामिनदुना लैरमी तंजा सिदा मेजर खलाब हाइरिबा नुपा अदु रंजित की इमुंगदा लाक्लमी अदुगा हाइरई रंजित आइदि ngasi फावबदा नंगोंदा हाइखिबा वा खुदिमक ngakpani अदुगा नंगसु नुपा अमो ओइना नंगना हाइदोखिबा वा अदु ngakकनि हाइना अइना थाजरुई अदुबु करिगिदमक्तनो नंगना हाइनाखिबा वा ngakत्रिबसे रंजित ना हाइरई करिनो नंगना हाइरिबदुबो आइ ज्ञान अमता ताद्रे मेजर खलाब ना हाइरई रंजित नंगना इंडिया मचा 500 ngasi जहाजता तोंगदुना लोना थादोकनि हाइदुना प्लान तौरिबदो आइनादि नंगना तौरिबा थबकसिंग अदो खंगलमोय हाइना नंगना खनब्रा असोमदना जहाज अदुदा इराकी लानमी मयाम लाक्तुना क्वेश्चनलमी असोमदना मेजर खलाबना अमुक रंजित हाइरई रंजित नंगना थादोके खलिबा मियोय 500 अदो हौजिकसु मखोइ इंडिया यौनबा चटखिबा यागनी तौबतबु मखोइगी पिफम थोकपा पैसा अदुदि एंगोंदा हाना पिगदबनी मरम अदुना एंगोंदसु लुपा करोड़ अमा पियु मदु ओइबा ताराबदि इंडिया मचा सिंग अदो चटखिबा मतमदा अइना अथिंगबा कैसु थमलोय असोमदना जहाज मनुंगदा तोंगलुरबा इंडिया मचा सिंग अदो पुलप कौथोक्तुना इराकी लानमी सिंग अदुना लमहांग अमदा पुन्ना फाजिनदुना थमलम्मी
ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯖꯔ ꯈꯂꯥꯞꯅ ꯔꯟꯖꯤꯠꯇ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯔꯟꯖꯤꯠꯅ ꯌꯥꯝꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯦꯖꯔ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔ ꯃꯤꯅꯤꯁꯇꯔꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯣ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯎ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔ ꯃꯤꯅꯤꯁꯇꯔꯒꯤ ꯑꯌꯥꯕ ꯌꯥꯎꯔꯕ ꯃꯇꯨꯡꯗꯒꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯝ ꯏꯔꯥꯛꯇ ꯂꯩꯍꯧꯔꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯨꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯈꯂꯥꯞ, ꯅꯪꯁꯨ ꯈꯪꯉꯤꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯏꯔꯥꯛ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯏꯔꯥꯛꯇ ꯂꯥꯛꯂꯒꯅꯤ, ꯂꯥꯟ ꯂꯦꯞꯄꯣ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯄꯤꯔꯛꯀꯅꯤ꯫ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯈꯟꯅ ꯆꯩꯅꯕ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ꯫ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯨꯅ ꯂꯥꯟ ꯃꯔꯛꯇ ꯂꯨꯠ ꯇꯧꯗꯨꯅ ꯈꯣꯝꯖꯤꯜꯍꯧꯔꯤꯕ ꯁꯦꯜ ꯊꯨꯝ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯨ ꯕ꯭ꯂꯦꯛ ꯃꯅꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯗꯨꯕꯨ ꯁ꯭ꯋꯤꯁ ꯕꯦꯡꯛꯇ ꯍꯥꯞꯂꯨꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯛꯇ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯨꯗ ꯍꯥꯟꯅ ꯄꯥꯎ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯔꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯗꯥꯝꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯨꯋꯦꯠꯀꯤ ꯑꯥꯔꯃꯤ ꯖꯦꯅꯔꯦꯜ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯅꯪꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯄꯤꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯖꯔ ꯈꯂꯥꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯄꯤꯌꯨ꯫ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯅꯝꯕꯔ ꯑꯃ ꯅꯝꯁꯤꯟꯅꯗꯨꯅ ꯐꯣꯟ ꯇꯧꯕ ꯁꯥꯔꯝꯃꯤ꯫ ꯃꯦꯖꯔ ꯈꯂꯥꯞꯅ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯔꯟꯖꯤꯠ ꯐꯣꯟ ꯑꯗꯨ ꯊꯝꯃꯣ, ꯇꯧꯔꯒꯅꯨ, ꯑꯩ ꯆꯠꯂꯒꯦ, ꯉꯁꯤꯒꯤꯗꯤ ꯅꯣꯡꯃ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯀꯗꯣꯔꯤꯕꯅꯣ? ꯅꯪꯅ ꯆꯥꯔꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯣ, ꯐꯖꯅ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯆꯠꯆꯈꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯦꯖꯔ ꯈꯂꯥꯞꯅ ꯑꯌꯥꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯖꯍꯥꯖ ꯑꯗꯨ ꯊꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃ꯭ꯔꯤꯇꯥꯅ ꯔꯟꯖꯤꯠꯇ ꯍꯥꯏꯔꯛꯏ, ꯔꯟꯖꯤꯠ ꯅꯪꯅ ꯏꯔꯥꯛꯇ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯗꯨꯛ ꯆꯥꯎꯕ ꯗꯤꯜ ꯑꯃ ꯇꯧꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯗꯤꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯥꯎ ꯑꯝꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯒꯤ ꯗꯤꯜ ꯇꯧꯅꯕꯅꯣ? ꯃꯦꯖꯔ ꯑꯗꯨꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯄꯩꯁꯥ ꯌꯥꯝꯅ ꯆꯣꯞꯄ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ, ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ꯫ ꯑꯃ꯭ꯔꯤꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯦꯖꯔ ꯈꯂꯥꯞꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯒ ꯁꯗꯥꯝꯗ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯕꯗꯤ ꯀꯝꯗꯧꯕ ꯇꯥꯔꯤꯕ? ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯃꯦꯖꯔ ꯈꯂꯥꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯤꯀꯤ ꯊꯤꯅꯤ, ꯑꯣꯏꯖꯕꯇ ꯊꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯨꯝꯕ ꯊꯧꯅꯥ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯁꯥꯊꯤꯕꯗ ꯃꯃꯤꯡ ꯂꯩꯔꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯪꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯇꯦ, ꯃꯍꯥꯛꯅꯁꯨ ꯀꯩꯗꯧꯉꯩꯗ ꯍꯪꯕ ꯉꯝꯂꯣꯏ꯫ ꯔꯟꯖꯤꯠꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ꯫ ꯃꯦꯖꯔ ꯈꯂꯥꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ, ꯃꯍꯥꯛꯅꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯈꯤꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯤꯕꯅꯤ, ꯃꯗꯨꯗꯤ ꯃꯤꯑꯣꯏ 500 ꯑꯗꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ 1.5 ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯥꯡꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯍꯤꯡꯅꯤ꯫ ꯔꯟꯖꯤꯠꯅ ꯁꯟꯖꯤꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯟꯖꯤꯞ ꯁꯥꯍꯥꯕ, ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯑꯩ ꯖꯣꯔꯗꯥꯟ ꯇꯝꯅ ꯆꯠꯂꯒꯅꯤ꯫ ꯁꯟꯖꯤꯞꯅ ꯍꯥꯏꯔꯛꯏ, ꯖꯣꯔꯗꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯌꯧꯔꯨꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯅꯗꯤ ꯅꯈꯣꯏꯕꯨ ꯆꯪꯍꯜꯂꯛꯂꯣꯏ, ꯃꯔꯝꯗꯤ ꯖꯣꯔꯗꯥꯟꯒ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤ꯫ ꯔꯟꯖꯤꯠꯅ ꯍꯥꯏꯔꯛꯏ, ꯁꯟꯖꯤꯞ ꯁꯥꯍꯥꯕ, ꯋꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕꯤꯔꯣ, ꯐꯤꯔꯦꯞ ꯑꯃ ꯌꯥꯝ ꯊꯨꯅ ꯂꯧꯕꯤꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯃꯕꯨꯛ ꯑꯐꯕ ꯑꯝꯇ ꯌꯥꯎꯗꯦ, ꯃꯈꯣꯏꯅ ꯃꯊꯪꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯆꯠꯄ ꯍꯧꯔꯒꯅꯤ꯫ ꯁꯟꯖꯤꯞꯅ ꯍꯥꯏꯔꯛꯏ, ꯔꯟꯖꯤꯠ, ꯑꯗꯨꯛ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯣ ꯅꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯔꯟꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯊꯋꯥꯏ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯥꯏꯕꯛ ꯌꯦꯡꯕꯅ ꯐꯩ꯫ ꯑꯩꯈꯣꯏꯅ ꯖꯣꯔꯗꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯆꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯕꯤꯔꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯣꯐꯤꯁꯥꯔ ꯁꯟꯖꯤꯞ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯐꯣꯟ ꯇꯧꯗꯨꯅ ꯖꯣꯔꯗꯥꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯆꯪꯕ ꯌꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯀꯧꯊꯣꯛꯇꯨꯅ ꯔꯟꯖꯤꯠꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯖꯣꯔꯗꯥꯟꯗ ꯆꯠꯅꯅꯕ ꯄ꯭ꯂꯥꯟ ꯁꯦꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1,000 ꯍꯦꯟꯅ ꯂꯥꯞꯄꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯋꯥ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯐꯖꯅ ꯈꯥꯏꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯏꯔꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯨꯒꯥꯏꯔꯝꯂꯕ ꯀꯥꯔꯁꯤꯡ ꯑꯗꯨꯗ ꯌꯥꯎꯍꯧꯔꯤꯕ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕ ꯄꯥꯔꯠꯁꯤꯡ ꯈꯣꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔꯁꯤꯡ ꯑꯗꯨꯗꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕ ꯑꯐꯕ ꯄꯥꯔꯠꯁꯤꯡ ꯈꯟꯗꯨꯅ ꯂꯣꯏꯅ ꯐꯛꯇꯣꯛꯇꯨꯅ ꯄꯨꯔꯛꯈꯤ, ꯑꯗꯨꯒ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯆꯠꯄ ꯀꯣꯟꯅꯒꯗꯕ ꯕꯁ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯈꯣꯝꯖꯤꯜꯂꯝꯃꯤ꯫ ꯀꯥꯔꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯄ ꯄꯥꯔꯠꯁꯤꯡ ꯑꯗꯨꯅ ꯕꯁꯁꯤꯡ ꯑꯗꯨꯒꯤ ꯑꯌꯥꯗꯕ ꯄꯥꯔꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯟꯖꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝ ꯆꯠꯅꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯕꯁꯇ ꯀꯥꯈꯠꯅꯔꯝꯃꯤ꯫ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯕꯁꯇ ꯄꯔꯦꯡ ꯆꯠꯄ ꯌꯥꯔꯣꯏ, ꯃꯔꯝ ꯑꯗꯨꯅ
बस अहुम मरी पुनसिंदुना ग्रुप अममम सादुना तोंगान तोंगाना चटकदोरिबनी तोंगान तोंगान माइकैदा मफम असिदगी तोंगान तोंगाना चटखिबा ताराबसु जहारा हाइरिबा बॉर्डरगी एरिया अदुददी अखोय मयाम पुन्ना थेंनगदोरिबनी मफम अदुदगी अमुक जॉर्डान यौनबा चटकदोरिबनी अदुगने वाफम अमना बस खुदिमक्ता मसामो भबा नहा अहुम मरी दी यावहलु लम्बी लम्हांगदा करी करी थोकदगे हाइबा तंबा ngamba नते गारी यादबा यावरक्लबसु मखोयना मतेंग पांगदुना सेमगदोरिबनी मथंगी सिंदा इब्राहिम दी मयाम चननबा सेम सारिबदो महाक यावरमदे कामदा मतोमदा तुमिन्ना फमदुना लेरमी महाकी मतवदु उबदा रंजिन हाइरई नहानखैदी जॉर्जना एंगोंदा निंगाय अदुम तवनी अदुबु ngasiदी जॉर्ज की महुतसे नंगना सिलबरा इब्राहिम ना हाइरई हौजिक फावबा आइगी नुपीगी लेफम खंग्री आइगी नुपीगी लंगलांग लंगजिन अमता थीबा फंग्री आइगी नुपी यावदना आइना कमदौना मफम असिदगी चटकनी आई मफम असिदा मतम खरा लेहौखिगे आइगी नुपीबु थीखिगे महाक पुन्ना सोयदना हलक्के रंजिना अमु हाइरई इब्राहिम नंगना नंगी नुपीदो अमु हना उनिंगबा तारबदी मयामना चटनरिबा मफम असिदा नंगसु चटलु मयामना चटनरिबा असिदा नंगसु यावखो नंगी नुपी अदुनसु सुंसोय सोयदना इंडिया मचा मयामना चटनरिबा मफम असिदा सोयदना चटलमगनी महाकसु सोयदना लाकनी अदुगा करिगुंबा नंगना मफम असिदा लेहौबा तारबदी नंगसु खंगो मदुदी नंगी नुपी सजियादो नंगना अमु हना उबा फंगलरोय हाइबसे मथंगी सिंदा इंडिया मचा सिंगी मरक्ता यावखिबी कुवेत की नुपी अदु लाइबक थीबदगी जॉर्जना थेंगनरुरे महाकपु उबा मतमदा जॉर्जना याम साउना हाइरई करिगिदमक्ता महाकपु पुदुना लाक्लिबनो मसिगी नुपी असिदी कुवेत की नुपीनी महाक उरबदी अखोय खुदोंग थिनिंगाय ओइगनी मथंगी सिंदा जॉर्जना रंजित की मनाक्ता लाक्तुना हाइरई रंजित नंगना तौबा ngamloidaba thaba ama aina tawraga laklabani akhoi gi bus ta time bomb ama yahore ranjit na yam pakhana hanglai kalai degi bom no kai pawno ne haisibo george na hairei akhoi gi bus ta kuwe nupi ama yahore macha nupi puduna lahawi ranjit na hairei aisu hana degi khangi mahak kuwe ki nupi ne haiba george na yam saun hairei nangna khangna karigi damakta mahak pu mafam asida thamlibano ngaha nongma iraq ki lanmi laklamba numit aduda mahak pu iraq ki lanmi sing aduna थेंगनरम थोंगलबदी अखोय पुनमक सिबा याबो वाफमनी अदुगा ngasi अखोयना चक्कदोरिबा खोंगचत असिदसु करिगुंबा चेक पॉइंट अमदा इराकी लालमिसिंग अदुना महाकपु कुवेत नुपीनी हाइबा खंगबा थोंगलबदी अखोय अमता हिंगलारोय रंजन हाइरई मदु कशु खलुरनु इराकी लालमिसिंग लाकु मतमदा करिसु असो अपन यावखिद्रेदना हौख्रबा दुदी हौख्रबनी अखोय हौजिक चननबा सेम सारसी जॉर्ज ना हाइरई रंजित नंगना तोरिसे फागिरा कुवेत नुपी असि पुदुना असुक खुदोंग थिनिंगाय ओरबा लंबी असिदा कमदौनो चटकदोरिबनो रंजन हाइरई angang nupi mama macha dubu makhoi ani kuwe nupi ni haiduna aina mafam asida nakhoi ani leihoro mafam asida sihoro haiduna hundoklamado ai ngamloi ranjena mu onkhatuna mare yelai adudi nangi mafamda kuwe nupi asini hena maru oinatra akhoi india macha mayam asidagidi masi matungda ranjena yamna sauna kuwe nupi aduna tongliba bus aduda kakhalai aduga mahaka phaminaribi india macha nupi aduda hairei nahaka phaminariba kuwe nupi se gari makhada kumtharo hayo मसी मतुंगदा रंजितना कुवे नुपी अदुना पमलेबा आंगांग अदु लौखटली अदुगा कुवे नुपी अदुदा लाओ लाओ मखादा कुमथरो हाइदुना मखोय अनिबु पुथाखी कुवे नुपी अदुदी कप्पना तना करिसु उपाय लेरमदे वा ओइना हाइजबसु ngamlamde मरम अदुना रंजिता येंगलादुना कप्पा बसदगी मखा कुमथरखी मसीगी मतुंगदा रंजितना जॉर्ज ता हाइरमी नखोयना नथवाय सिगनी खंदुना उपाय लेजद्रबी ममा मचा सिबु पुदुना चटपा तल्ली किजरी अदुबु आइदी आइगी थवाय मांगजा खरबसु कशु कायदे ममा मचा उपाय लेजद्रबा अनि सिबुदी आइगा चमिनरगे aina makhoi ni ma thwai de kalage mathangi sinda ranjitna ueti nupi aduga mahaki macha aduga puduna lakhi aduga mahaki nupi amrita da masak taklami amrita aiga lakminari bi nupi se mahak uet nupi ni mahaki maming tasmin kawi mahak ekhoi ga loinana ekhoi gi kar asida punna chamina ga doribani masi gi matungda ranjitna tasmin da asumna hairami nang ekhoi ga punna chaminarsi ekhoi gi kar asida tongkhatlo mahaki mapurobagi kathokpagi loiba naidraba asuk chawkhraba thamoi asi ubada mahaki nupi amrita na mahaki nupa gi damakta kayamuk yamna chawthokcharamgani amrita di mahaki nupa ranjitna mayam gi mateng pangnanaba kochen chenduna asuk wana khona jariba asi ubada mahaki nupa da mifam hongdaba makhai yamna chawthokchabaga loinana yengduna leirami mathangi sinda ranjitna sinkiba plan matung ina gari ahumari punsinaduna group seme aduduga tongan maikaida makhoi na haina khiba border adu yaunanaba chanakhi makhoi na haiba border adu yoroklaba matungda gari mayamdo amuk punna punsinduna amata oina jordan yaunanaba amuk lakhi asomdana india da joint secretary sanjipna tatpa yaba hangba yaba mafam kudimak hangduna ueta leiriba india macha lak amaga makhai henbado karamna purakadage hajuna kochen chenduna khona jarami mahakna matam koina khona jarakpagi mahaisu phangle india ki air force plane khara thaduna ueta leiriba india macha sing adubu kuwait tagi india tamna airlift tawduna puraklagani hajuna yasinarami
अदुबु हौजिक ख्वाइदगी लुरिबा वाफमदि कुवेता इंडिया मचासिंग अदुबु लौबा चननबा प्लेन दि लेरे अदुबु प्लेन सिंग अदुबु थौदुना कनाना करंबा पाइलॉटना चटकदौरी वार जोन अमदा प्लेन थौदुना इंडिया मचा लौरुचो हाइबा मतमदा करंबा पाइलॉटना हराव हराव यारकनी हाइबा वाखनसे खल्लुबदा मयामसु अमुक मथा सानरमी मथंगी सिंदा बस ता चमिनरिबा मयामदो मखोय मखोयना यावरकलिबा पोचैसिंग अदुदगी मयामगी चाननबा हाइदुना अलई अलैबा खितंगदा ओइरबसु येनदुना चामिनरमी असुक यामना वारबा मतम असिदसु जोर साइबा नुपा अजुना अमुक पीरिबा चापोसिंग अदो यामदे हाइदुना अमुक यांग तौबा हौरखी मथंगी सिंदा संजीव अमदी एविएशन मिनिस्ट्री दा लेरिबा स्टाफ अमगा लोइनना एयर इंडिया की पायलट सिंग अदुगा वारी सानरमी कुवेत लेरिबा इंडिया मचा सिंग अदो लौबा चननबगी प्लान अदु ताबा मतमदा एयर इंडिया की सिविलियन पुथोक पोसिन तौरिबा पायलट सिंग अदुना हाइरई वार जोन अदुदा कमदौना अखोइना चत्तुना इंडिया मचा सिंग अदो लौरुगदोरिबनो अखोइदी मफम अदुदा चत्पा ngamjaroi haina amatto oina warepnarami pilot sing aduna एविएशन मिनिस्ट्री की स्टाफ अदुना अमु मखा तारई आइना नखोइदा हाइरिबा वाफम असे आइना हाइबा नत्ते एयर इंडिया की चीफ ऑफिसर अदुना हाइरकपा ऑर्डरनी वा आसी यौना हाइरबा फावबदा पायलट सिंग अदुना हाइरई महाकी ऑर्डर ओइरबसु मफम मदुदा हाइबदी लानफमदा चत्तुना प्लेन थौरगदोरिबसे अखोइनी मदुदा अखोइ रिस्क पुबा ngamjaroi असिगुमना रिस्क लेबा थबक तौगदबो ओइबा तारबदी अखोइसु एयर फोर्स ता ओइना जॉइन तौरंगदबनी कमर्शियल पायलट ओइरमोइदबनी मयामगे ओइरकलिबा फिबम असे उबदा संजीवना अमु हाइरई नुंसीजरबा पायलट मयाम नखोइदा चटलु हाइदुना कनामतना फोर्स तौरोय मफम अजुदा प्लेन थौदुना इंडिया मचा सिंग अदुबु लौरुबा नत्रगना लौरुदबा हाइबसे पायलट नखोइ मयामगी डिसीजन नि अदुबु जॉर्डन हाइरिबा मफम अजुदा अखोइगी इंडिया मचा लाख अमा मखाइ हेना खोइना मखोइबु लौबा लाकनी हाइबगी आसादा अखोइबु गाइदुना लेरिबनी मफम अजुदा अखोइबु गाइरिबा मियोइ सिंग अदो इंडिया मचानी अदुबु अखोइगदी मरि लेनबा अमता नत्ते मरम अदुना अमुक्तसु सखंगना खिद्रिबा इंडिया मचा सिंग अदुगिदमक्ता नखोइबु खुदोंग थिनिंगाइ ओइरबा मफम अदुदा प्लेन थौदुना मखोइबु लौरु चो हाइदुनदी आइना हाइरोय आइनासु हाइफम थोक्ते अदुगा नखोइदा चलु चो हाइनबगी मरमसु एंगोंदा लेइते मिरमदा लेरिबा इंडिया मचा सिंग अदो मखोइबु कनबा नत्रगना कन्दबा हाइबसिदी नखोइगी वारेपनी अदुगा ख्वाइदगी मरु ओइना मिरमदा लेरिबा मखोइ सिंग अदुबु करी मरमगिदमक्ता कनगदौरिबनो करी मरमगिदमक्ता इंडिया तमना पुरकदौरिबनो हाइबा असिमसु खनफम थोई मथंगी सिंदा एविएशन मिनिस्ट्री की नुपा अदुगा संजीव का वारी सानदुना लेरमी एविएशन मिनिस्ट्री की नुपा अदुना हाइरई असुक यामलबा मियाम अदो पुरकनबगिदमक्ता तौगदोरिबा ऑपरेशन असिदा चंगदोरिबा खरसा सिंग असे कनाना पीगदोरिबनो संजीव ना हाइरई मदुपुन मकी खरसादी फाइनेंस मिनिस्ट्री न पीगदबनी मरम अदुना सारना चटपीदुना फाइनेंस मिनिस्ट्री दा वाफम असे हौदोपिरमो एदी एखोइगी इंडिया मचा सिंग अदो मखोइ अयाम्बा पासपोर्ट यावखिदे मरम अदुना मखोइगी टेम्पोररी ओइबा पासपोर्ट साननबा वारी सानरुखिगे असुमना हाइनरिङै तंजा असिदा का मनुंगदा फमदुना लेहौरिबा इंडिया मचासिंग लौबा चक्कदोरिबा पायलट सिंग अदु का मनुंगदगी अखोइदी कुवेत चटपा ngamjararoi हाइदुना मथंग मथंग थोरखी असोमदना रंजितना लुचिंगदुना पुरकलिबा इंडिया मचासिंग अदुना लाक्लिबा लंबी दुदा चेक पोस्ट अमा लेरमी चेक पोस्ट अदुदा इराक नुपा इराक के लानमी खरसु मखोइबु गाइदुना लेरमी मथंगी सिंदा रंजितना मखुत थांगतुना थोई अदुगा हाइरई अखोइदी इंडिया मचा ngaktani अखोइ इंडिया दा हनखिनबा प्रेसिडेंट ना याबा पिरकलबनी अखोइ चचखरगे हाइरमी मफम मजुदा लेरिबा पुलिस अदुना हाइरई नखोइगी पासपोर्ट पुथोरओ नखोइगी चे चांग लोइना पुथोरओ मथंगी सिंदा अमृताना रंजित अमदी महाकी पासपोर्ट पुथोक्तुना पिरमी पासपोर्ट सिंग अदो येंगलबा मतुंगदा पुलिस अदुना हाइरई कार मनुंगदा फमलिबी नुपी एसिगिदी पासपोर्ट यावदे महाक कुवेत नुपीरा हाइदुना हंगलखी अदुबु रंजित हाइ महाकसु इंडिया मचानी अदुबु रंजित हाइरिबा वासिंग अदो पुलिस सिंग अदुना थाजरमदे मरम अदुना कार मनुंगदे फमलिबी नस्मिनबु कार मनुंगदगी चिंगथोउ हाइदुना महाकी मखा थाबा पुलिस सिंग अदुदा ऑर्डर तौरमी मसीगी मतुंगदा इराकी लानमी सिंग अदुना कार मनुंगदा फमलिबी तस्मिन अमदी महाकी मचाबु चिंगथोरखी फिबम मसी यौसलकपदा रंजितना महाकी यावजरिबा सुटकेस थना यावरिबा पैसा अदु ऑफिसर अदुदा पिरमी अदुगा हाइरई पैसा असि लौबिरो अदुगा अखोइबु चननबा अयाबा पिबियु ऑफिसर अदुना हाइरई पैसा अदुदी नंगी अदुम ओइजरो नंगी कुवे नुपी असिदी अखोइ लहौरगे अखोइगी ओइजा हौरगे वाहाय असे ताबदा रंजित यामना सौरमी मरम अदुना ऑफिसर अदुदा फुबा हौरखी महाकना यामना थुना चेंसिनदुना ऑफिसर अदुगी मनाक्ता लेरिबा अतै कांस्टेबल मयाम अदुसु मथंग मथंग फुथाबा हौरमी अदुबु पुलिस सिंग अदुनादी मसिंग यामबा हेनबनिना पुलिस सिंग अदुना रंजित पु लाक्चरमी रंजित पु नमसिनदुना थंबिरमी अदुबु रंजितना यामना वाना होनबदगी पुलिस सिंग अदुबु माना ngamduna amamamdo oina phurami तंजा असिदा पुलिस ऑफिसर अदुना रंजित की नुपी अमृता की मकोक्ता नोंगैना नमदुना पुथोरखी मतव असि उबदा रंजित मखुत हनबा लेपख्रे महाकपु पुलिस सिंग अदुना यामना थीना फुबा हौरखी मसिगी मतुंगदा रंजितता ऑफिसर अदुना नोंगैना नमलमी मकोक्ता महाकी नुपी अमृताना मपुरबगी थवाई कनबियु हाइदुना हन्ना हन्ना कपचरमी तंजा असिदा रंजितना लुचिंगदुना लाखिबा यामचा लाख अमगा मखाइ हेनबा सिंग अदुना लेरिबा पुलिस सिंग अदुदा मरोन नायना कोशिलखी
पुलिससिंग अदुसु यामलबा मियाम अदु उबदा मखुत्ता पाइरंबा नोंमै थाददुना सब जुंगना लेप्तुना लैखि मियाम हौनु हुपसिलक्तुना पुलिससिंग अदुदा रंजिता सोकपा यारोय हाइदुना अकनबो खलाव लावरखि ममैदुदी उपाय लैत्रबा इराकी लानमिसिंग अदुना इंडिया मचासिंग अदुबु चटखरो हाइदुना थादोपिरमी असोमदना संजितना यामना वानो खनादुना जोर्डानदा लाक्लिबा इंडिया मचासिंग अदुगी टेम्पोररी पासपोर्ट अमा इशू तौनबगीदमक्ता मफम मफम खुदिंग चत्तुना मफम मफम खुदिंगदा फोन तौदना यामना वानो खनाजरमी अदुबु लैरिबा ऑफिसरसिंग अदुनदी अदु ऑफिसरदुगी साइन याउद्रदि यारोय मिस्टर अदुगी अयाबा याउद्रगदि यारोय हाइदुना वा थैदोक्तुना लैरमी मथंगी सिंदा रंजितना पुदुना लाक्लिबा इंडिया मचासिंग अदु जोर्डन की बॉर्डर मना योक्सिलक्ले अदुबु बॉर्डर दी हजुक फाबा थोंग हांगलमद्री थोंग लोंदुना लैरमी रंजितना चंगदुना बॉर्डर ngaक्लिबा आर्मी सिंग अदुदा वारी सानरमी मतवसे उबदा जॉर्ज अमदी महागी कांगो सिंग अदुना करी अमुक थोकले हंतकसु अमुक आशा कायगे दोरबरा हाजुना वारी कया हाइनरमी अदुबु मयामगी थाजबगी वांगमदा रंजितना बॉर्डर की गेट अदो हांगदोरखी मतवसे उबदा लाक्लिबा इंडिया मचासिंग अदो यामना हराउना बसदगी चोंग फनबा तौदुना अथवाय हिंगलगनी हाइबगी थाजबगा लोइनना जोर्डन की बॉर्डर लांथोक्तुना जोर्डन हारिबा लेबा अदुदा यौरखी मथंगी सिंदा इंडिया मचासिंग अदुबु इंडिया यौनबा चटकदौरिबा एयरपोर्ट अदुदा लाखी अदुबु एयरपोर्ट अदु यौरकपा मतमददी इंडिया मचासिंगी चंगफम लेरमदे मरमदी एयरपोर्ट अदुदा तोंगान तोंगानबा अतोप्पा लेबाकसिंगी फिरान थेतुना लेरमी अदुबु इंडिया मचासिंगी चंगफम ओइगदौरिबा इंडिया की फिरान अदुदी थेतपा उरमदे असोमदना ऑफिसर संजीवना महाका वारी सानरिबा नुपा अदुदा यामना थमोय सोकना हाइजरमी जोर्डान हारिबा मफम अदुदा लैरिबा इंडिया मचासिंग अदो मयुम मकै मखोइना वाना तुंसिनजबा पैसा नुंसासिंग लोइना हुंदोकलमलगा मथवाय तबु हिंगलबदी हाइजुना चेंजरक्लिबनी मखोय लंबीदा लाकपा मतमदा अवा अना कया अमसु थेंगनखरबनी अखोयगी ऑफिस की चे चांग सुबदा लोय लोयदे हाइदुना ngainaduna leiba matamda makhoida hena awaba chaitheng oiragani maram aduna hanadagi hauna waduna laklaba mayam ado amuka hanna awaba piragumsi haiduna yamna thamoi sokna haijarami mathangi sinda ranjit amadi mahakaloinaba india macha sing aduna airport mapanda ngaiduna ledingai tanja asida airport manungdagi nupa amana india macha singi changpham oigadoriba gate aduda इंडिया की फेरा चिंखलखी तौफम खंगदना लेरमलबा इंडिया मचा सिंग अदो इंडिया की फेराल पायरकपा उबा मतमदा माइथोंगदा हराव मोमन मिनोक्का लोइनना मथवाय हिंगलगनी मयुम यौरगनी हाइदुना यामना हराव जरमी मथंगी सिंदा एयरपोर्ट मनुंगदा लेरिबा इंडिया की ऑफिशियल सिंग अदुना लाक्लिबा इंडिया मचा सिंग अदुगी टेम्पररी ओइबा पासपोर्ट सिंग सेंबिरमी कुवेत नुपी तस्मिनबु इब्राहिमना मागी नुपीनी महाकी हेक लोइनबी नुपीनी हाइदुना मसक ताखी तस्मिन गिसु पासपोर्ट अमा सादुना महाकपसु इंडिया दा चननबा अयाबा पीखी इब्राहिमना तौरिबा थबक खुदिमक रंजन उरमी रंजित खंगी हौजिक इब्राहिम की थमोयदा करी फाउरी हाइबा इब्राहिमना मफम असे थादोक्तुना चटखिबा मतमदा इब्राहिम अमुक हन्ना महाकी नुपी अदो उनबा फंगनी नत्रगना फंगलोय हाइबा खंगद्रबनी इब्राहिम की निंगबा कायरबा थमोय अदो रंजित खक्तननी खंखिबा मसीगी मतुंगदा जोर्डन लेरिबा इंडिया मचा सिंग अदो यातमना पुरकनबगीदमक्ता एयर इंडिया की थौना फरबा पायलट खरा जोर्डन की एयरपोर्ट ता थुंगलखी मसीगी मतुंगदा एयरपोर्ट अदुदा लेरिबा यामलबा इंडिया मचा सिंग अदो मथंग प्लेन दा होनबा होख्रे इंडिया यौननबा अदुबु असुक नुंगाइना प्लेन तोहंदुना मखोइबु अवा अना कयादगी कनबिरकलबा मतुंगदा इंडिया यौनबा उबिरकलबा असि फावबदा पेंद्रदुना जोसना अमु हांगलाई प्लेन असिदा लैरिबा फर्स्ट क्लास की सीट असिदा कना तोंगदोरिबनो सीट हांगबा लेरबदी एंगोंदा पीबीयु हाइदुना अमुकसु एयर होस्टेस सिंग अदुदा हाइरमी तसेंगना हाइरबदा मीगी मगुनसे सेमदोके हाइदुना हेक्तसु सेमदोकपा यादबा जानी रंजितती हौजिक फावबा महाक्ति प्लेन तोंगदुना चत्रि महाकलोइनना लाक्लिबा इंडिया मचा सिंग अदो पुनमक इंडिया यौद्रिबा फावबा महाक्ति मफम अदु थादोक्तुना चटलोय हाइदुना इंडिया मचा सिंग अदुबु हौजिक फावबा एयरपोर्ट ता सेनादुना लैरी 1980 दा इंडियाना जोर्डान हाइरिबा लेबा अदुदगी इंडिया मचा लाख अमगा मखाई हेना प्लेन दा जोर्डान दगी इंडिया तुमना पुरखी मसीगी ऑपरेशन असी ngasi फावबगी इतिहास दा ख्वाइदगी चावबा एयरलिफ्ट की ऑपरेशन नी ऑपरेशन असी माय पांगना चथनबगीदमक्ता प्लेन ट्रिप 139 लक चटखी इंडिया की ऑपरेशन असिदा थौना फरबा इंडियन एयरफोर्स की पायलट सिंह एयर इंडिया की पायलट सिंह सरुक यादुना पांगथोखिबा ऑपरेशन अमनी ऑपरेशन असी माय पांगनबो हनबा मतमदा थमोय सेंगना थबक तौजरिबा ऑफिसर संजीव कुमलबा ऑफिसर कया अमसु यावरिबनी मखोयगी थौदांग अदु यावद्रबदी ऑपरेशन असी माय पाकलमोय अदुबु वेट की वारी सारकनी खनबा मतमदा ममाय लेदुना कोचेन चेनखिबा कोइलो लोतुना लेखिबा इंडिया की एक्सटर्नल अफेयर्स मिनिस्टर ना कुवेत तगी इंडिया मचा लाख अमा मखाई हेनबा टेक तकाइदना कुवेत तगी इंडिया तमना पुरकले हाइदुना मया ममांगदा लाउथोक्तुना मना लौखी दुबु ऑपरेशन असी माय पाकनबगीदमक्ता अहेंग नुंगदांग तुंबा चाबा खंगदबा मखै होनजखिबा थमोय सेंगलबा ऑफिसर संजीवती मयामना मना लौबगी हराउनरिबा कुमहै अदु मनिंगदा तुमिन्ना लेप्तुना चिंगलेमना खुबा खुदुना येंगलमी महाकी माइथोंगदसु तसेंगना इंडिया मचा सिंग अदो एकता कायदना इंडिया यौरकपगीदमक्ता हराउबा अदुसु उरमी मसीगी मतुंगदा रेस्क्यू ऑपरेशन अदुगी अरोइबा प्लेन अदुदा रंजित अमदी महाकी फैमिली सु
tonglakkhi makhoi India yongnaba lakhi Ranjitna wano hanaduna mahakna daita loduna India masasing adubu tekta kaidana India yongna puraklabasu Ranjitta miyoi kanamtana mahakpu thagat wahai haidrabasu Ranjit ki thamoidadi mahaka loinena awa ana khangminnakhiba India masasing ado tekta kaidana India yorakpa asida mahaki thamoidasu yamna haraujaki mahaki apenba haibado oijakhi matang asida akhoi gi film ase loisinjari akhoi gi film ase kamdawi haibadu mayamna sungsoi soidana akhoi da khanganbirau mamangi akhoi gi episode singda like comment subscribe amadi channel asibu nungsibiduna share tobikhibe singbu hainingai leitana thagatjari aduga wari loiba phau tabi bagidamaktasu mayambo amuka hana thagatpa phongdoksari